ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯊꯔꯣ ꯁꯪꯕꯤ ꯃꯁꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯈꯨ ꯅꯤꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯤ ꯑꯩꯕꯨ ꯀꯩꯅꯣꯝꯇꯗꯤ ꯍꯨꯔꯥꯟꯅꯤꯡꯈ꯭ꯔꯦꯗ ꯉꯁꯤꯒꯤ ꯄꯣꯠ ꯀꯧꯕ ꯄꯣꯠꯅ ꯑꯝꯇ ꯍꯨꯗ꯭ꯔꯤ ꯏꯁꯥꯁꯦ ꯄꯣꯠ ꯍꯨꯔꯥꯟꯅꯤꯡꯕꯅ ꯈꯨꯠ ꯁꯥꯒꯁꯦ ꯊꯛ ꯊꯛ ꯂꯦꯝꯃꯤ ꯑꯩꯕꯨ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ ꯉꯔꯥꯡ ꯑꯩꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯑꯗꯨ ꯍꯨꯔꯥꯜꯂꯨꯁꯨ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤꯕ ꯕꯨꯠ ꯂꯝꯄ꯭ꯔꯥꯏꯗꯨꯁꯨ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯄꯒꯤ ꯁꯃꯤꯟ ꯐꯪꯗꯦ ꯀꯔꯣꯝꯗ ꯄꯥꯏꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦꯕꯁꯦ ꯑꯩ ꯐꯃꯨꯡꯁꯤꯗ ꯐꯝꯃꯨꯁꯨ ꯏꯁꯥ ꯅꯤꯛꯂꯒ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯀꯅꯥꯗꯒꯤꯅꯣ ꯍꯨꯕ ꯌꯥꯝ ꯄꯣꯠ ꯆꯩ ꯈꯤꯇ ꯌꯦꯡꯂꯨꯈꯤꯒꯦ ꯃꯗꯨꯒꯤ ꯕꯨꯠ ꯍꯨꯔꯥꯟꯕꯤꯗꯨꯁꯨ ꯍꯣꯔꯦꯟꯗꯤ ꯈꯪꯅꯤ ꯃꯁꯝ ꯑꯁꯥꯡꯕꯗꯣ ꯁꯨꯄꯥꯏ ꯄꯥꯏꯔꯒ ꯐ꯭ꯔꯦ ꯐ꯭ꯔꯦ ꯍꯥꯏꯗꯒꯦ ꯈꯪꯅꯤꯕ ꯊꯔꯣ ꯁꯪꯕꯤ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯌꯨꯝꯗꯨ ꯂꯩꯔꯤꯕ ꯃꯆꯥ ꯃꯋꯥꯗꯒ ꯁꯤꯗ ꯆꯠꯂꯨꯒꯦ ꯈꯣꯠꯂꯨꯒꯦ ꯀꯥꯏꯅ ꯍꯥꯏꯔꯝꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯑꯃꯃ ꯃꯔꯛꯇꯨꯗ ꯆꯠꯂꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗꯅ ꯊꯔꯣ ꯁꯪꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯁꯪꯕꯥꯅꯕꯤꯅ ꯆꯥꯛ ꯊꯣꯡꯂꯤ ꯁꯪꯕꯥꯅꯕꯤ ꯑꯁꯤ ꯃꯤꯔꯣꯟ ꯃꯤꯔꯤ ꯀꯌꯥ ꯊꯨꯡꯗꯦ ꯃꯤ ꯄꯨꯟꯕ ꯃꯤ ꯇꯤꯟꯅꯕꯁꯨ ꯀꯌꯥ ꯍꯩꯇꯦ ꯉꯥꯡꯅꯤꯡ ꯉꯥꯡꯂꯣꯏꯁꯨ ꯀꯌꯥ ꯈꯪꯂꯝꯗꯦ ꯆꯥꯎꯕ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯑꯁꯪꯕꯤ ꯅꯪꯒꯤ ꯆꯥꯛ ꯍꯩꯗꯨꯕꯨ ꯂꯣꯏꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯅꯦ ꯏꯄꯥꯗꯤ ꯆꯥꯛ ꯂꯥꯝꯂꯦꯅꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣꯅꯦ ꯅꯪꯒꯤ ꯆꯥꯛꯇꯣ ꯆꯥꯛꯁꯤꯕꯨ ꯑꯩꯅ ꯂꯣꯏꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯣꯏꯕ ꯌꯥꯕ꯭ꯔꯣ ꯑꯩꯁꯨ ꯍꯨꯃꯥꯡꯒ ꯇꯥ ꯃꯈꯩ ꯋꯥꯅ ꯊꯣꯡꯂꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯏꯔꯦꯟꯖꯅ ꯄꯥꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯗ ꯀꯔꯤꯒꯤꯅꯣ ꯅꯃꯤꯠꯅ ꯏꯔꯥꯎ ꯂꯥꯎꯈꯩ ꯂꯧꯗ꯭ꯔꯥꯎꯕꯤꯗꯧꯅ ꯁꯪꯂꯒ ꯍꯥꯏꯔꯛꯏꯗꯨꯕꯣ ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗꯕ ꯑꯗꯨꯒꯤ ꯑꯁꯨꯛ ꯆꯪꯈꯣꯟꯅ ꯆꯤꯡ ꯂꯦꯝꯅ ꯐꯖꯔꯤꯕ ꯅꯄꯥꯏꯁꯦ ꯅꯪꯅ ꯌꯦꯡꯅꯤꯡꯗ꯭ꯔꯕꯅꯤꯅꯦ ꯅꯪꯅ ꯌꯦꯡꯅꯤꯡꯗꯣꯏꯁꯤꯅ ꯎꯁꯤ ꯉꯧ ꯃꯥꯟꯕ ꯑꯋꯥꯡꯒꯤ ꯀꯨꯜꯂꯒꯤ ꯃꯆꯥꯅꯨꯄꯥ ꯉꯧꯔꯒ ꯔꯥꯁꯤꯗꯤ ꯃꯁꯦꯠ ꯑꯃꯠꯇ ꯌꯥꯎꯗꯕ ꯑꯗꯨꯒꯨꯝꯕꯗꯨꯅꯦꯕ ꯅꯪꯅ ꯌꯦꯡꯅꯤꯡꯗꯣꯏꯁꯦ ꯀꯔꯤ ꯈꯨꯔꯥ ꯀꯨꯜꯂꯒꯤ ꯃꯆꯥ ꯃꯁꯛ ꯐꯖꯈ꯭ꯔꯕ ꯀꯨꯁꯨ ꯀꯨꯃꯦꯟꯒ ꯇꯕꯥ ꯌꯦꯡꯂꯤꯕ ꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗꯕ ꯅꯆꯥꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯗꯨꯅ ꯎꯔꯨꯔꯨ ꯎꯡꯂꯒ ꯉꯥꯎꯍꯜꯂꯤꯕ ꯅꯨꯄꯥꯗꯨꯕꯨ ꯎꯁꯤ ꯉꯧ ꯃꯥꯜꯂꯤ ꯀꯥꯏꯅ ꯄꯥꯕ ꯇꯧ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯍꯩ ꯑꯩꯕꯨ ꯌꯥꯝ ꯅꯣꯛꯍꯜꯂꯛꯀꯅꯨꯀꯣ ꯁꯣꯏꯕꯨꯝ ꯃꯥꯟꯕ ꯃꯁꯛꯇꯣ ꯃꯤꯠꯇ ꯑꯗꯨꯝ ꯎꯔꯛꯏ ꯁꯪꯕꯥꯅꯕꯤ ꯌꯥꯝ ꯁꯥꯎꯅ ꯃꯃꯤꯠꯇꯨꯅ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯅꯣꯛꯏꯅꯤꯅ ꯍꯨꯏ ꯃꯌꯥ ꯌꯥꯎꯗꯕ ꯅꯣꯛꯄꯦ ꯃꯥꯟꯈꯩ ꯑꯍꯦ ꯏꯄꯥꯅꯤ ꯍꯥꯏꯕꯗꯅꯦ ꯑꯩꯗꯨꯝ ꯏꯀꯥꯏꯖꯩ ꯈꯨꯊꯤ ꯂꯥꯛꯊꯤꯗꯣ ꯆꯥꯎꯕ ꯅꯣꯛꯂꯝꯕ ꯀꯥꯗꯨ ꯆꯞ ꯂꯦꯞꯂꯒ ꯄ꯭ꯔꯞ ꯆꯪꯁꯤꯟ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛꯇꯨꯗ ꯄꯥꯛ ꯊꯥꯗꯨꯅ ꯍꯩ ꯂꯥꯏꯕꯛ ꯐꯕꯤ ꯍꯨꯏ ꯃꯥꯟꯕ ꯑꯩꯅ ꯄꯣꯛꯄꯒꯤꯅꯤ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯅꯔꯥꯏꯕꯛ ꯏꯇꯣꯡ ꯇꯣꯡꯈꯩ ꯂꯦꯞꯂꯒ ꯅꯄꯥ ꯑꯩꯉꯣꯟꯗ ꯍꯨꯏ ꯃꯌꯥ ꯌꯥꯎꯗꯕ ꯃꯥꯜꯂꯤ ꯀꯥꯏꯅ ꯍꯥꯏꯕ ꯐꯪꯖꯔꯤꯗꯣ ꯑꯁ ꯅꯥꯌꯦ ꯀꯔꯤꯅꯣ ꯅꯥꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯅꯔꯥꯏꯕꯛꯅꯤ ꯀꯥꯏꯅ ꯂꯩꯄꯨꯡ ꯍꯦꯛ ꯃꯥꯟꯈꯩ ꯇꯣꯡꯂꯕꯅꯤꯅ ꯃꯁꯤꯗꯩꯁꯤꯗ ꯈꯤꯇꯪ ꯊꯥꯔꯁꯨ ꯑꯗꯨꯝ ꯅꯥꯕ ꯍꯥꯏꯁꯦ ꯃꯍꯧꯁꯥꯅꯤ ꯀꯥꯟꯅꯗꯦ ꯅꯆꯤꯟꯗꯣ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯅ ꯈꯨꯝꯗꯧ ꯁꯔꯨꯛꯄꯨꯗꯤ ꯆꯥꯛꯇꯨ ꯑꯗꯨꯝ ꯄ꯭ꯔꯞ ꯂꯣꯏꯁꯤꯟꯅꯕꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯃꯥ ꯕꯨꯠ ꯁꯥꯟꯅꯒꯦ ꯍꯥꯏꯔꯛꯑꯅꯤ ꯑꯩꯅ ꯃꯥꯒꯤ ꯕꯨꯠ ꯂꯨꯋꯥꯎꯕꯤꯁꯤꯡꯗꯣ ꯑꯣꯛꯅꯕ ꯌꯥꯝ ꯇꯜꯂꯤ ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯆꯥꯔꯒ ꯑꯩ ꯇꯨꯝꯖꯈ꯭ꯔꯒꯦ ꯁꯣꯝꯗꯅ ꯊꯔꯣ ꯁꯪꯕꯤ ꯃꯤꯒꯤ ꯌꯦꯅꯈꯥꯒꯤ ꯁꯝꯕꯜ ꯑꯗꯨꯗ ꯃꯁꯥ ꯄꯨꯡ ꯄꯥꯛꯊꯗꯨꯅ ꯁꯝꯕꯜ ꯈꯥꯔꯤꯕꯗꯨ ꯂꯤꯠꯅꯕ ꯍꯣꯠꯅꯔꯤ ꯀꯔꯤꯅꯣ ꯐꯤꯁꯤꯃꯨꯛ ꯄꯟꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯑꯩꯅꯕꯨ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯇꯧꯔꯕ ꯑꯌꯦꯠ ꯑꯄꯟꯗꯤ ꯑꯗꯨꯝ ꯄꯤꯔꯗꯧꯅꯤ ꯍꯩꯃꯥ ꯀꯔꯥꯏꯗ ꯄꯜꯂꯤꯅꯣ ꯂꯧꯊꯣꯛꯄꯒ ꯌꯥꯗꯦꯅꯦ ꯃꯁꯤꯗꯤ ꯄꯗꯛ ꯍꯦꯛ ꯆꯤꯡꯊꯠꯂꯒꯅꯦ ꯐꯣꯏꯗꯠꯄ ꯈꯣꯏꯗꯧꯁꯤ ꯁꯨꯝ ꯁꯥꯎꯅꯤꯡꯒꯗꯧꯔꯦ ꯆꯤꯡꯊꯠꯀꯦꯗ ꯃꯁꯤꯗꯤ ꯑꯁ ꯀꯝꯗꯧꯏ ꯁꯦꯒꯥꯏꯔꯣ ꯇꯥꯟꯖꯥꯗꯨꯗ ꯃꯅꯤꯡꯊꯣꯡ ꯍꯥꯡꯗꯨꯅ ꯃꯤ ꯊꯣꯛꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯊꯔꯣ ꯁꯪꯕꯤ ꯃꯤ ꯊꯣꯛꯂꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯕꯗ ꯉꯥꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯁꯥꯗꯣ ꯄꯥꯛꯊꯗꯨꯅ ꯀꯨꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩ ꯈꯪꯍꯧꯗꯦ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯊꯛꯇꯨꯗ ꯈꯨꯖꯥꯝ ꯖ꯭ꯋꯥ ꯂꯥꯎꯅ ꯍꯩꯖꯤꯜꯂꯛꯄ ꯊꯔꯣ ꯁꯪꯕꯤ ꯈꯪꯉꯤ ꯂꯥꯎꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯆꯤꯟꯗꯣ ꯃꯈꯨꯠꯇꯨꯅ ꯐꯠ ꯈꯨꯝꯖꯤꯜꯂꯤ ꯃꯝꯕꯒ ꯀꯩꯒ ꯃꯤꯗꯨꯗꯤ ꯈꯨꯖꯥꯝ ꯍꯩꯗꯣꯛꯂꯝꯂꯒ ꯊꯔꯣ ꯁꯪꯕꯤꯅ ꯀꯨꯜꯂꯤꯕꯗꯨ ꯎꯔꯝꯗ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ ꯊꯔꯣ ꯁꯪꯕꯤ ꯁꯥꯎꯅꯤꯡꯅ ꯁꯣꯜꯂꯤ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯇꯣꯔꯕꯣꯠ ꯍꯨꯔꯥꯟꯕ ꯂꯥꯛꯑꯒ ꯑꯃꯣꯠꯄ ꯈꯨꯖꯥꯝ ꯁꯤꯅꯅꯦ ꯑꯩ ꯏꯔꯨꯖꯔꯒ ꯍꯟꯗꯧꯔꯦꯕ ꯏꯃꯥ ꯏꯄꯦꯝꯃ ꯆꯥꯛꯀꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ ꯁꯝꯒꯁꯤ ꯆꯥꯛꯅ ꯉꯧꯔꯦꯅꯦ ꯑꯩ ꯅꯠꯇꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩ ꯑꯁ ꯃꯤꯅꯒ ꯎꯈ꯭ꯔꯕꯗꯤ ꯑꯩꯕꯨ
ꯖꯥꯠ ꯇꯥꯔꯕꯤ ꯑꯃꯥꯏꯕꯤꯅꯦꯗꯅ ꯁꯟꯗꯣꯛꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤꯗ ꯐꯤꯕꯝꯁꯤꯗ ꯑꯩꯕꯨ ꯇꯣꯔꯕꯣꯠ ꯑꯁꯤ ꯍꯨꯔꯥꯟꯈꯤꯗ꯭ꯔꯣ ꯃꯣꯏꯗ ꯀꯩꯗꯧꯋꯦꯒꯦ ꯇꯣꯔꯕꯣꯠꯁꯤꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯈꯨꯖꯥꯝ ꯃꯁꯨꯝ ꯍꯩꯖꯤꯜꯂꯤꯕꯁꯦ ꯑꯗꯨꯅ ꯑꯩ ꯇꯣꯔꯕꯣꯠꯁꯦ ꯍꯦꯛꯂꯒ ꯌꯨꯝꯗ ꯄꯨꯈꯤꯗꯕ ꯌꯥꯗꯦ ꯊꯔꯣꯁꯪꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯕꯤꯔꯠꯅꯔꯛ ꯌꯦꯡꯗꯨꯅ ꯂꯥꯛꯂꯒ ꯃꯤꯒꯤ ꯃꯅꯤꯡꯗ ꯄꯥꯜꯂꯤꯕ ꯇꯣꯔꯕꯣꯠ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯍꯦꯛꯇ ꯐꯣꯏꯗꯠꯇꯨꯅ ꯍꯦꯛꯇꯠꯂꯤ ꯀꯝꯗꯧꯏ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯇꯣꯔꯕꯣꯠ ꯑꯃꯗꯤ ꯍꯨꯔꯥꯜꯂꯦꯗꯅ ꯉꯁꯤꯒꯤ ꯇꯣꯔꯕꯣꯠ ꯑꯃ ꯍꯨꯔꯥꯟꯕꯁꯤꯗ ꯏꯁꯥꯁꯦ ꯍꯦꯛ ꯇꯥꯏꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯤ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯆꯠꯍꯧꯔꯒꯦ ꯁꯣꯝꯗꯅ ꯊꯔꯣꯁꯪꯕꯤ ꯌꯨꯝꯗ ꯂꯩꯔꯝꯗꯕꯗꯨꯗ ꯃꯥꯡꯈ꯭ꯔ ꯍꯥꯏꯗꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯄꯥ ꯃꯆꯥ ꯆꯪꯗꯨꯅ ꯊꯤꯔꯤ ꯆꯥꯎꯕꯅ ꯅꯠꯇꯦ ꯃꯗꯨꯒꯤ ꯅꯨꯄꯤ ꯂꯥꯏꯃꯨꯗꯒꯤ ꯍꯦꯟꯅ ꯊꯤꯕꯤ ꯅꯨꯄꯤꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯁꯥꯟꯅꯕ ꯃꯨꯠ ꯅꯨꯄꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯤꯕꯤꯗꯨꯅ ꯆꯦꯟꯈ꯭ꯔꯕꯖꯥꯠ ꯑꯩꯕꯨ ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯕꯗꯨ ꯀꯧꯔꯨꯁꯤꯔꯅꯦ ꯁꯪꯕꯥꯟꯅꯕꯤꯅ ꯄꯥꯕ ꯑꯗꯥꯏꯗ ꯂꯦꯞꯂꯒ ꯉꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯩꯀ꯭ꯔꯥ ꯑꯣꯍꯣꯔꯥꯛꯇꯒ ꯄꯥꯛꯊꯗꯨꯅ ꯏꯃꯥꯗꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯣ ꯏꯃꯥ ꯃꯥꯡꯕ ꯌꯥꯗꯕꯅꯤ ꯑꯩꯒꯤ नुꯄꯥ ꯐꯥꯔꯝꯗꯅ ꯏꯃꯥ ꯃꯥꯡꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯄꯥꯕ ꯏꯃꯥ ꯊꯤꯌꯨ ꯑꯩ ꯀꯣꯔꯐꯨ ꯃꯅꯨꯡꯁꯤꯗꯒ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯈꯨꯖꯥꯏ ꯃꯅꯨꯡꯗꯒ ꯆꯪꯂꯒ ꯂꯥꯏ ꯁꯥꯟꯅꯔꯝꯗꯣꯏ ꯄꯣꯠꯅꯤ ꯍꯩ ꯊꯥ ꯁꯨꯗꯅ ꯄꯣꯛꯀꯦ ꯇꯧꯈꯤꯕ ꯃꯆꯥ ꯁꯣꯅꯣꯔ ꯁꯣꯅꯣ ꯅꯠꯇ ꯐꯣꯅꯣꯔ ꯐꯣꯅꯣ ꯅꯠꯇ ꯅꯪ ꯑꯃꯩꯕꯤ ꯑꯃ ꯉꯧꯔꯤ ꯐꯩꯔꯤ ꯍꯦꯛ ꯇꯧꯔꯗꯅ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯈꯔꯨꯡ ꯃꯥꯟꯕꯤ ꯅꯃꯥꯗꯨꯕꯨ ꯄꯤꯛꯈ꯭ꯔꯕ ꯈꯨꯈ꯭ꯔꯕ ꯂꯩꯀ꯭ꯔꯛꯁꯤꯗ ꯀꯔꯝꯍꯥꯏ ꯂꯩꯗꯣꯏꯅꯣ ꯈꯨꯖꯥꯏ ꯃꯅꯨꯡꯗ ꯀꯃꯥꯏ ꯆꯪꯂꯒ ꯂꯥꯏ ꯁꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯕ ꯍꯥ ꯀꯔꯝꯍꯥꯏ ꯁꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪ ꯖꯨꯒꯣꯠ ꯆꯥꯋꯥ ꯈꯔꯁꯨ ꯍꯥꯏꯕ ꯇꯝꯃꯨꯀꯣ ꯑꯣ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯂꯥꯏ ꯁꯥꯟꯅꯕꯤꯅꯦ ꯂꯥꯏ ꯁꯥꯟꯅꯕꯤ ꯃꯍꯩ ꯍꯩꯕꯤ ꯀꯅꯥꯅ ꯈꯪꯕ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔ ꯁꯣꯜꯂꯒ ꯈꯔꯨꯡ ꯃꯟ ꯃꯁꯥꯗꯣ ꯀꯛꯆꯦꯡ ꯑꯣꯟꯗꯨꯅ ꯂꯩꯀ꯭ꯔꯛꯁꯤ ꯆꯪꯉꯝꯕꯁꯨ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕꯅꯤ ꯑꯩꯁꯨ ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯑꯩꯕꯨ ꯁꯣꯅꯣ ꯊꯨꯡꯉꯤ ꯀꯥꯏꯅ ꯁꯤ ꯑꯔꯦꯝꯕꯗ ꯄꯥꯕꯒꯅꯦ ꯄꯥꯠ ꯌꯧꯅꯤ ꯂꯪꯕꯗ ꯃꯁꯤ ꯄꯥꯄꯤꯒꯤ ꯃꯆꯤꯟꯁꯤꯗꯒꯤ ꯕꯦꯕꯥꯔ ꯅꯨꯡꯕꯥꯔ ꯌꯥꯎꯕ ꯑꯃꯠꯇ ꯍꯥꯏꯔꯣꯏꯗꯧꯕꯅꯤ ꯃꯁꯤꯒꯤ ꯆꯟꯗꯥꯟꯁꯦ ꯍꯣꯏ ꯑꯩꯕꯨꯗꯤ ꯆꯟꯗꯥꯟ ꯑꯩꯒꯤ ꯄꯥꯕ ꯑꯣꯏꯔꯤꯕ ꯅꯪꯅ ꯃꯍꯥꯒꯤ ꯆꯟꯗꯥꯟ ꯃꯄꯤ ꯆꯥꯎꯕ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯊꯣꯝꯃꯤ ꯅꯪꯗ ꯄꯥꯄꯤꯒꯤ ꯅꯆꯤꯟꯗꯨꯗ ꯐꯤꯅꯥꯠꯁꯤꯅ ꯄꯥꯜꯂꯣ ꯍꯩ ꯁꯪꯕꯥꯟꯅꯕꯤ ꯃꯁꯥꯗꯣ ꯐꯠ ꯍꯦꯛꯇ ꯄꯥꯛꯊꯩ ꯊꯣꯝꯂꯛꯈꯤꯕ ꯐꯤꯅꯥꯠꯇꯨ ꯄꯥꯟꯕꯃꯛꯇꯤ ꯄꯥꯜꯍꯧꯗ꯭ꯔꯦ ꯐꯛꯂꯥꯡꯗ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯊꯔꯣꯁꯪꯕꯤ ꯃꯥꯁꯨ ꯃꯈꯨꯠꯇ ꯇꯣꯔꯕꯣꯠꯇꯨꯃ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯃꯁꯝ ꯃꯅꯥꯗ ꯈꯨꯖꯥꯝ ꯍꯩꯖꯤꯜꯂꯛꯄꯒꯤ ꯆꯥꯛꯀ ꯏꯄꯛ ꯄꯛꯈꯩ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯁꯪꯕꯥꯟꯅꯕꯤ ꯃꯃꯥ ꯂꯥꯛꯄ ꯎꯕꯗ ꯃꯁꯥ ꯄꯥꯛꯊꯔꯝꯕꯗꯒꯤ ꯆꯞ ꯇꯤꯡꯈꯠꯂꯛꯂꯒ ꯍꯣꯠꯇꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯀꯣꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯀꯞꯁꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯁꯪꯕꯥꯟꯅꯕꯤꯅ ꯄꯂꯦꯝ ꯏꯃꯥ ꯍꯣ ꯏꯃꯥ ꯏꯃꯥꯗꯒꯤꯁꯨ ꯍꯦꯟꯕꯤ ꯏꯃꯥ ꯅꯪꯒꯤ ꯅꯨꯄꯥ ꯃꯪꯒ꯭ꯔꯥ ꯃꯥꯟꯕꯁꯤꯅ ꯅꯆꯥ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯑꯩꯕꯨ ꯇꯥꯅ ꯅꯦꯠꯄ ꯀꯧꯕ ꯇꯧꯗꯨꯅ ꯐꯨꯕꯤꯔꯦ ꯅꯆꯥ ꯃꯃꯨꯛꯇ ꯀꯟꯕꯤꯌꯣ ꯏꯃꯥ ꯆꯥꯎꯕ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯔꯤ ꯀꯌꯥꯗ ꯃꯆꯤꯜ ꯑꯁꯤ ꯊꯤꯔꯤꯕ ꯍꯩ ꯁꯤꯠꯇꯕꯤ ꯑꯗꯨꯅꯅꯤ ꯍꯩ ꯅꯆꯤꯟ ꯑꯗꯨ ꯊꯤꯃꯟꯕꯗꯨꯅꯅꯤ ꯅꯪꯅ ꯅꯨꯄꯥ ꯐꯪꯗ꯭ꯔꯤꯕꯗꯣ ꯊꯔꯣꯁꯪꯕꯤ ꯃꯁꯥꯕꯨ ꯐꯠ ꯏꯟꯊꯣꯛꯂꯒ ꯁꯤꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯁꯪꯕꯥꯟꯅꯕꯤ ꯁꯨꯛꯇꯨꯅ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯏꯃꯥꯒꯤꯁꯦ ꯅꯣꯏ ꯅꯨꯄꯥ ꯁꯤꯔꯥꯏꯇꯥꯡꯁꯤꯒꯤ ꯃꯤꯁꯪ ꯆꯪꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯆꯪꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯅꯪꯉꯣꯟꯗꯩꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯅꯪꯒꯤ ꯅꯄꯥꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯦ ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯑꯩꯅ ꯄꯣꯛꯄ ꯏꯆꯥ ꯑꯣꯏꯔꯁꯨ ꯇꯨꯔꯦꯟꯗꯒꯤ ꯈꯨꯜꯂꯛꯄ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯦ ꯏꯃꯨ ꯍꯦꯛ ꯃꯨꯔꯗꯅ ꯆꯠꯊꯣꯛꯑꯁꯦ ꯑꯩ ꯏꯁꯥ ꯏꯎꯕꯁꯦ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦ ꯂꯥꯏꯒꯤ ꯊꯧ ꯇꯧꯗꯧꯔꯕꯅꯤ ꯑꯊꯤꯕꯤ ꯅꯪꯒꯣꯟ ꯁꯤꯟꯅꯗ ꯂꯩꯔꯕꯗꯤ ꯑꯩ ꯉꯁꯤꯒꯤꯅꯦ ꯑꯣꯏꯖ ꯑꯣꯏꯊꯛ ꯑꯃꯠꯇ ꯐꯪꯍꯧꯔꯔꯣꯏ ꯑꯩꯅ ꯊꯤꯔꯤꯕꯁꯦ ꯑꯩꯈꯣꯏ ꯄꯥꯄ ꯀꯥꯁꯤ ꯂꯩꯃꯨ ꯃꯥꯟꯕꯁꯤ ꯂꯧꯗꯨꯅ ꯊꯤꯔꯤꯕꯅꯤ ꯀꯗꯥꯏꯗꯒꯤ ꯏꯁꯛ ꯏꯇꯧ ꯐꯖꯅ ꯄꯣꯛꯆꯒꯗꯕꯤ ꯑꯩꯁꯦ ꯃꯥꯒꯤ ꯃꯆꯥ ꯍꯦꯛ ꯑꯣꯏꯔꯨꯗꯅ ꯇꯨꯕꯨ ꯅꯕꯨꯟ ꯃꯥꯜꯂꯦꯗꯅ ꯁꯛꯁꯦ ꯑꯩꯅꯦ ꯑꯩ ꯆꯥꯛꯏꯗ ꯑꯩ ꯍꯩ ꯕꯪꯒꯦ ꯃꯥꯟꯕꯤ ꯅꯪ ꯅꯆꯤꯟꯗꯣ ꯑꯗꯨꯋꯥꯏ ꯂꯦꯞꯍꯧꯔꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯣꯏ ꯉꯥꯡꯅꯔꯤꯉꯩꯗ ꯑꯩ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯑꯍꯤꯡ ꯃꯇꯝ ꯑꯣꯏꯒꯦ ꯍꯥꯏꯔꯛꯂꯅꯤ ꯑꯩ ꯏꯊꯧ ꯌꯥꯝꯃꯤ ꯊꯔꯣꯁꯪꯕꯤ ꯉꯥꯡꯗꯅ ꯏꯃꯨꯡ ꯆꯪꯈꯤ ꯆꯥꯎꯕꯅ ꯃꯁꯝ ꯃꯅꯥꯒꯁꯦ ꯆꯥꯛ ꯃꯔꯨꯔ ꯀꯩꯅꯣ ꯏꯄꯛ ꯍꯦꯛ ꯄꯛꯂꯗꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯗꯥꯏꯗꯒꯤ ꯇꯣꯔꯕꯣꯠ ꯑꯃꯨꯛ ꯂꯧꯔꯤꯕꯅꯣ ꯇꯧꯔꯤꯁꯤꯅ ꯁꯪꯕꯥꯟꯅꯕꯤꯅ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯣꯏꯅꯤꯒꯦ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯅꯠꯇꯅ ꯌꯥꯝ ꯍꯩꯕꯅꯦ ꯑꯩꯈꯣꯏ ꯃꯥꯁꯤ ꯍꯨꯔꯥꯟꯕ ꯅꯣꯡꯃꯗꯤ ꯃꯤꯅ ꯐꯥꯔꯒ ꯃꯔꯨ ꯑꯁꯦ ꯀꯣꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯑꯃꯨꯖꯥꯎ ꯇꯨꯝꯂꯝꯕꯗꯒꯤ ꯃꯕꯨꯛꯇꯨ ꯌꯦꯛꯄ ꯊꯤꯟꯕ ꯇꯧꯔꯛꯄꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ ꯇꯧꯔꯦ ꯌꯥꯝꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯁꯤꯗ ꯈꯣꯡ ꯑꯃꯨꯛ ꯍꯥꯝꯅꯤꯡꯉꯛꯏ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯏꯃꯥꯏ ꯁꯤꯠꯇꯧꯔꯕ ꯀꯩꯅꯣꯝꯁꯨ ꯇꯧꯔꯦ ꯃꯁꯤꯗꯤ ꯕꯦꯔꯥ ꯀꯥꯔꯦ ꯍꯣꯠꯇꯅ ꯍꯦꯛꯇ ꯀꯟꯅ ꯑꯃꯥꯡꯁꯪ ꯌꯧꯅꯕ ꯆꯦꯜꯂꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯐꯤꯕꯝ ꯑꯃ ꯇꯥꯔꯔꯣꯏ ꯑꯃꯨꯖꯥꯎ ꯃꯈꯣꯡ ꯍꯥꯝꯅꯤꯡꯃꯟꯕꯅ ꯊꯥꯎꯃꯩꯒ ꯄꯨꯗꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯍꯣꯠꯇꯅ ꯑꯃꯥꯡꯁꯪ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯡ ꯍꯥꯝꯂꯝꯃꯤ ꯑꯃꯥꯡꯁꯪ ꯃꯌꯥꯗꯨꯗ
ꯁꯥꯗꯨꯞꯇꯨꯅ ꯂꯩꯔꯝꯕ ꯇꯅꯧꯕꯤꯒꯤ ꯊꯋꯥꯏꯗꯨ ꯁꯥꯗꯣꯛꯄ ꯉꯝꯗ ꯃꯅꯥꯇꯣꯟ ꯃꯦꯟꯁꯤꯜꯂꯒ ꯁꯥꯐꯣꯡꯂꯛꯂꯦ꯫ ꯀꯔꯤꯃꯛ ꯆꯥꯔꯒ ꯍꯥꯝꯂꯤꯕ ꯃꯈꯣꯡꯅ ꯅꯝꯊꯤꯕꯅ ꯑꯩ ꯁ꯭ꯋꯥꯏꯗꯒ ꯁꯥꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ꯫ ꯍꯩ ꯂꯨꯗꯕ ꯀꯅꯥꯅꯣ ꯑꯗꯨ ꯅꯈꯣꯡ ꯍꯥꯝꯂꯤꯕꯗꯣ? ꯑꯃꯨꯖꯥꯎ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯂꯒ ꯍꯩꯁ ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯀꯥꯏꯅ? ꯍꯦ ꯑꯄꯨꯝꯕ ꯅꯪ ꯈꯔ ꯍꯦꯃꯜꯂꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯩ ꯀꯣꯛꯀꯁꯦ ꯍꯨꯔꯨ ꯍꯨꯔꯨ ꯍꯦꯛ ꯉꯥꯎꯔꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯠ ꯑꯄꯨꯝꯕꯒꯤ ꯃꯅꯝꯗꯨꯗ ꯀꯅꯥꯕꯨ ꯀꯅꯥꯅ ꯃꯅꯝ ꯑꯁꯨꯛ ꯅꯝꯊꯤꯕ ꯍꯧꯅꯕ꯭ꯔꯕ? ꯑꯩ ꯀꯣꯛꯀꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯑꯃꯨꯖꯥꯎ ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯑꯣꯏꯕꯗꯨꯗ ꯃꯃꯥ ꯑꯣꯏꯔꯕꯣꯏ ꯈꯟ ꯑꯁꯨꯝ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯅꯪ ꯊꯣꯔꯛꯄ ꯇꯥꯟ ꯆꯥꯔꯦ꯫ ꯑꯩꯁꯦ ꯈꯣꯡ ꯍꯥꯝꯅꯤꯡꯕꯅ ꯉꯥꯎꯗꯅ ꯏꯁꯤꯡꯒ ꯄꯨꯔꯛꯄ ꯀꯥꯎꯔꯦ꯫ ꯏꯁꯤꯡ ꯕꯥꯔꯇꯤꯟꯗ ꯄꯨꯔꯛꯑꯒ ꯊꯣꯡ ꯃꯄꯥꯁꯤ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯩ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯂꯧꯁꯤꯟꯒꯦ꯫ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅ ꯌꯦꯡꯉꯨꯅꯤ꯫ ꯑꯁꯤꯕ ꯊꯋꯥꯏ ꯑꯩꯉꯣꯟꯗꯕꯨ ꯏꯁꯤꯡ ꯄꯨꯔꯛꯎ ꯀꯥꯏꯅ ꯄꯥꯈꯣꯟꯒ ꯁꯤꯔꯗꯅ꯫ ꯍꯦ ꯑꯄꯨꯝꯕ ꯅꯪ ꯂꯪꯈꯠꯂꯒ ꯀꯥꯎꯔꯥ? ꯅꯪ ꯂꯪꯈꯠꯂ ꯀꯥꯎ ꯇꯧ ꯍꯥꯏꯕ꯭ꯔꯥ ꯅꯪ? ꯍꯥ? ꯅꯈꯁꯥꯏꯗ ꯈꯨꯄꯥꯛꯁꯤꯅ ꯑꯣꯟ ꯊꯥꯔꯒ ꯅꯪ ꯂꯣꯏ ꯊꯥꯎ ꯍꯥꯏꯕ꯭ꯔꯥ ꯅꯪ? ꯑꯁ ꯏꯃꯥ ꯋꯥꯊꯤ ꯉꯥꯡꯗ ꯂꯩꯅꯨ ꯀꯩꯗꯧꯒꯦ? ꯑꯩ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦꯕ ꯏꯁꯤꯡꯗꯣ ꯄꯨꯔꯞ ꯑꯝꯇ ꯄꯨꯕꯤꯔꯛꯑꯣ꯫ ꯃꯁꯤ ꯐꯖꯅ ꯍꯧ꯫ ꯕꯨꯠ ꯑꯩꯕꯨ ꯐꯖꯅ ꯎꯁꯤꯠꯇ꯭ꯔꯤ ꯈꯪꯒꯅꯤ ꯑꯗꯨꯗꯤ ꯇꯅꯧꯕꯤ ꯑꯩꯒꯤ ꯏꯒꯨꯜ ꯈꯪꯍꯟꯒꯦꯕ꯫ ꯇꯅꯧꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯃꯥꯡꯁꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯐꯥꯛ ꯊꯤꯟꯕ ꯍꯧꯔꯛꯏ꯫ ꯑꯃꯨꯖꯥꯎ ꯏꯈꯪ ꯈꯪꯅ ꯑꯣꯏꯃ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯏꯃꯥ ꯀꯩꯅꯣ ꯉꯥꯎꯔꯕ? ꯊꯣꯡ ꯊꯤꯜꯂꯛꯏꯗꯨꯕ? ꯈꯣꯡ ꯍꯥꯝꯅꯤꯡꯕꯒ ꯂꯣꯏ ꯍꯪꯒꯠꯈ꯭ꯔꯦ꯫ ꯌꯥꯗ꯭ꯔꯤꯕ ꯊꯣꯡꯗꯨ ꯊꯤꯜꯂꯛꯀꯅꯣ ꯃꯤ ꯏꯃꯥ꯫ ꯀꯅꯥꯅꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯊꯣꯡ ꯊꯤꯟꯕꯗꯨꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯑꯃꯨꯖꯥꯎ ꯀꯔꯤꯁꯨ ꯈꯜꯂꯝꯗꯕ ꯃꯁꯥꯗꯨ ꯁꯨꯝ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯦ꯫ ꯈꯣꯟꯖꯦꯜꯗꯨ ꯏꯄꯤꯛ ꯄꯤꯛꯁꯤꯟꯅ ꯀꯞꯂꯤ ꯇꯧꯅ ꯀꯧꯔꯛꯏ꯫ ꯃꯥ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ꯫ ꯑꯩ ꯊꯤ ꯐꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯇꯅꯧꯕꯤ ꯁꯥꯎꯅ ꯅꯣꯏ ꯅꯄꯥꯒꯤ ꯏꯃꯥꯔꯛꯏꯁꯦ ꯕꯨꯠꯅꯤ ꯕꯨꯠ ꯅꯨꯄꯤ ꯏꯃꯤꯡꯅ ꯕꯨꯠ ꯇꯅꯧꯕꯤ ꯁꯥꯗꯣꯛꯇꯨꯅ ꯂꯩꯖꯔꯝꯕ ꯑꯩꯕꯨ ꯅꯪꯅ ꯊꯥꯗꯣꯔꯛꯄ ꯅꯝꯊꯤꯕ ꯃꯅꯝꯅ ꯌꯦꯛꯈꯥꯏꯍꯜꯂꯕ ꯅꯠꯇ꯭ꯔꯣ? ꯑꯩꯕꯨ ꯀꯩꯍꯧꯔꯕꯅꯤꯅ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯅꯊ꯭ꯋꯥꯏꯗꯣ ꯂꯧꯕ ꯇꯥꯔꯦ꯫ ꯏꯌꯥ! ꯊꯣꯡꯗꯣ ꯍꯦꯛꯇ ꯑꯔꯣꯏꯕꯤ ꯊꯥꯗꯅ ꯀꯟꯅ ꯊꯤꯜꯂꯛꯏ꯫ ꯑꯃꯨꯖꯥꯎ ꯈꯪꯂꯦ ꯊꯣꯡ ꯊꯤꯜꯂꯤꯕꯗꯨ ꯃꯃꯥ ꯅꯠꯇꯦ ꯑꯁꯤꯕ ꯊꯋꯥꯏ ꯕꯨꯠ ꯅꯨꯄꯤꯅꯤ ꯍꯥꯏꯕ꯫ ꯀꯤꯃꯟꯕꯅ ꯎꯔꯥꯎ ꯊꯔꯥꯎ ꯀꯞꯇꯨꯅ ꯍꯦꯛꯇ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯣꯏ ꯃꯥ ꯑꯩ ꯁꯤꯔꯦ ꯅꯆꯥ ꯁꯤꯔꯦ ꯕꯨꯠ ꯑꯩ ꯍꯥꯠꯇꯧꯔꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯤ ꯏꯃꯥ꯫ ꯄꯥꯈꯣꯟ ꯌꯥꯝ ꯁꯤꯈꯤꯗꯥꯏ ꯁꯤꯈꯨꯋꯣ ꯄꯥꯈꯣꯟꯗꯣ꯫ ꯄꯥꯈꯣꯟ ꯍꯥꯏꯕ ꯑꯩ ꯄꯥꯈꯣꯟ ꯑꯝꯇ ꯁꯤꯖꯔꯣꯏ꯫ ꯌꯥꯔꯒꯗꯤ ꯏꯁꯤꯡ ꯈꯤꯇꯅꯤ ꯄꯨꯕꯤꯔꯛꯑꯝꯃꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯉꯁꯤꯒꯤ ꯑꯃꯥꯡꯁꯪꯁꯤꯗ ꯁꯨꯝ ꯂꯩꯕ ꯇꯥꯔꯦ꯫ ꯑꯁꯤ ꯑꯩ ꯍꯥꯠꯂꯒꯦꯗ ꯑꯩ ꯅꯥꯈꯧꯔꯤꯗꯨ ꯃꯦꯠꯀꯦꯗ꯫ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯨꯖꯥꯎ ꯄꯥꯈꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯂꯥꯎꯔꯝꯗꯨꯅ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯗꯅ ꯑꯃꯥꯡꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯋꯥꯟꯊꯈ꯭ꯔꯦ꯫ ꯇꯅꯧꯕꯤ ꯑꯃꯨꯖꯥꯎꯅ ꯃꯈꯣꯟ ꯃꯋꯥ ꯊꯣꯛꯂꯛꯇꯕꯗꯨꯗ ꯃꯊꯟꯇ ꯑꯃꯨꯛ ꯍꯥꯏꯖꯩ꯫ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯄꯨꯔꯧꯅ ꯄꯥꯈꯣꯟ ꯁꯤꯔꯝꯃꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯅꯨꯡꯁꯤꯗ ꯁꯤꯔꯤꯕ ꯖꯥꯠꯂ? ꯇꯥꯟꯖꯥꯗꯨꯗ ꯊꯔꯣ ꯁꯪꯕꯤ ꯃꯥꯅ ꯕꯨꯠ ꯇꯅꯧꯕꯤꯕꯨ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯁꯣꯟꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯤ ꯃꯀꯣꯛꯁꯤꯅ ꯑꯩ ꯑꯃꯨꯛ ꯀꯧꯔꯛꯏꯁꯤꯅ ꯀꯩ ꯂꯩꯔꯦ ꯖꯥꯠꯂ? ꯁꯛꯇꯥꯁꯤꯅ ꯀꯧꯔꯛꯄꯁꯦ ꯑꯇꯩꯒꯤꯗꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯍꯨꯔꯥꯟꯕ ꯆꯠꯂꯨꯁꯣ ꯃꯤꯒꯤ ꯌꯦꯟꯒꯅꯨ ꯍꯨꯔꯥꯟꯂꯨꯁꯣ ꯀꯥꯏꯅ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯍꯨꯔꯥꯟꯕꯤꯁꯤꯒ ꯍꯦꯛ ꯄꯨꯜꯂꯨꯗꯅ ꯑꯩꯁꯦ ꯕꯨꯠ ꯍꯨꯔꯥꯟꯕꯤ ꯑꯣꯜꯂꯕꯅꯤ ꯇꯧꯔꯤꯁꯤ꯫ ꯁꯣꯔꯒ ꯍꯣꯟꯗꯈꯩ ꯇꯅꯧꯕꯤ ꯃꯆꯤꯟꯁꯤ ꯁꯣꯜꯂꯤꯁꯤ꯫ ꯍꯩ ꯂꯥꯛꯑꯦ ꯀꯩꯅꯣ ꯈꯪꯗꯦ ꯃꯅꯝꯅ ꯋꯥꯟꯊꯗꯧꯔꯀꯥꯟꯁꯤꯗ ꯄꯪꯀꯧꯗ ꯀꯧꯏ꯫ ꯁꯣꯝꯗ ꯊꯔꯣ ꯁꯪꯕꯤ ꯌꯥꯡꯀꯣꯛ ꯑꯃꯗ ꯊꯣꯏꯗꯤꯡ ꯑꯍꯤꯡꯕ ꯈꯔ ꯍꯥꯞꯂꯒ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯕꯨꯠ ꯇꯅꯧꯕꯤ ꯃꯥꯕꯨ ꯀꯧꯏ꯫ ꯍꯩ ꯕꯨꯠ ꯗꯀꯨ ꯅꯪꯒꯤ ꯃꯄꯨ ꯑꯃꯥꯏꯕꯤ ꯗꯀꯨꯔꯤ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯔꯕꯗꯤ ꯄ꯭ꯔꯞ ꯈꯣꯡꯗꯩ ꯍꯨꯜꯂꯨ ꯂꯥ ꯕꯨꯠ ꯇꯅꯧꯕꯤ ꯂꯥꯎꯅꯤ ꯅꯪꯕꯨ ꯄ꯭ꯔꯞ ꯍꯩꯃ ꯂꯥꯛꯇꯤꯌꯦ꯫ ꯑꯁꯨꯛ ꯀꯟꯅ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯃꯅꯥꯒ ꯊꯥꯁꯤꯟꯅꯗ ꯂꯥꯛꯇꯕ ꯉꯝꯃꯤ ꯃꯅꯝ ꯌꯥꯝ ꯀꯜꯂꯦ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯇꯅꯧꯕꯤꯒꯤ ꯈꯣꯟꯖꯦꯜꯅ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯛꯏ꯫ ꯂꯥꯛꯑꯦꯍꯦ ꯀꯩꯅꯣ ꯈꯪꯗꯦ ꯁꯣꯔꯒ ꯍꯣꯟꯗꯦ ꯄꯪꯀꯧꯗ ꯀꯧꯏ ꯀꯣꯛ ꯉꯥꯎꯕꯅꯦ꯫ ꯊꯔꯣ ꯁꯪꯕꯤ ꯈꯪ ꯍꯩꯌꯦ ꯍꯤꯡꯆꯥꯕꯤ ꯈꯪꯉꯤꯅꯦ ꯀꯩ ꯇꯧꯔꯒꯦ ꯑꯃꯨꯛ ꯀꯣꯏꯀꯣꯛ ꯀꯧꯔꯛꯏꯁꯤꯅ? ꯀꯧꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯅꯍꯥꯟ ꯌꯦꯟꯕꯥ ꯂꯥꯕ ꯐꯖꯕ ꯑꯝꯇ ꯍꯨꯔꯥꯜꯂꯛꯑꯣꯏꯗꯅ ꯄꯥꯈꯣꯟ ꯁꯤꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯁꯛ ꯅꯁꯥꯒ ꯎꯒꯦ ꯐꯪꯗꯦꯅꯦ꯫ ꯀꯔꯥꯏꯗ ꯂꯝꯀꯦꯠꯄ ꯀꯅꯥꯒ ꯍꯩꯔꯥꯡ ꯆꯥꯃꯤꯟꯅ ꯂꯩꯔꯥꯡ ꯆꯤꯡꯃꯤꯟꯅꯔꯨꯒꯦ ꯅꯔꯣꯟ ꯆꯨꯝꯃꯨ꯫ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯑꯩ ꯊꯃꯣꯏꯁꯤ ꯀꯥꯏꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯌꯦꯟꯕꯥ ꯂꯥꯕ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯕꯗꯅꯤ ꯑꯩꯅ ꯅꯨꯄꯥ ꯀꯥꯏꯅꯔꯤꯕꯁꯤ ꯆꯒꯠ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ꯫ ꯁꯛꯇꯥ ꯊꯤ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥ ꯅꯠꯇꯦ ꯅꯁꯛꯇꯨꯗ ꯀꯔꯝꯕ ꯕꯨꯠ ꯂꯥꯕꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯒꯦꯕ ꯅꯪꯅ ꯅꯨꯄꯥ ꯀꯥꯏꯅꯔꯦ ꯀꯥꯏꯅ ꯍꯥꯏꯔꯤꯗꯣ? ꯇꯅꯧꯕꯤ ꯁꯥꯎꯔꯞꯅ ꯑꯇꯩ ꯍꯥꯏꯕꯅꯤ ꯑꯩꯕꯨ ꯁꯛꯇꯥ ꯊꯤ ꯀꯥꯏꯗꯦ ꯍꯥꯏꯅꯣ? ꯑꯃꯥꯏꯕꯤꯒꯅꯦ ꯉꯁꯤ ꯈꯨꯄꯥꯛꯁꯤ ꯑꯣꯟ ꯊꯥꯖꯤꯜꯂꯛꯀꯅꯤ꯫ ꯏꯁ ꯌꯥꯝ ꯑꯀꯟꯕ ꯁꯥꯔꯤꯕ ꯅꯃꯥꯏꯗꯨꯗ ꯃꯟꯇ꯭ꯔ ꯑꯃꯨꯛ ꯀꯥꯝꯁꯤꯜꯂꯛꯄꯗ ꯅꯃꯩꯅ ꯀꯣꯛ ꯈꯪꯗꯅꯦ ꯀꯣꯏꯆꯦꯟ ꯆꯦꯟꯅꯤꯗꯤ ꯈꯪꯗ꯭ꯔꯤꯌꯦ꯫ ꯍꯣꯏ ꯌꯥꯔꯦ ꯀꯩꯅꯣ ꯍꯥꯏꯗꯣꯏꯗꯣ ꯁꯠ ꯍꯥꯏꯔꯣ ꯇꯅꯧꯕꯤ ꯑꯩꯁꯦ ꯊꯕꯛ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯁꯦ ꯍꯪꯆꯤꯠ ꯏꯄꯥꯝꯂꯣꯝꯗ ꯏꯄꯥꯟ ꯊꯥꯕ ꯑꯃ ꯆꯠꯀꯗꯧꯕ ꯂꯩꯌꯦ꯫
ꯑꯗꯣ ꯀꯩꯗꯧꯔꯕ ꯅꯠꯇꯦ ꯅꯪ ꯏꯄꯥꯟ ꯊꯥꯕ ꯆꯠꯄꯗꯣ ꯑꯩꯅ ꯄꯣꯔꯒ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯣ ꯑꯗꯅꯦ ꯑꯩꯅ ꯕꯨꯠ ꯂꯨꯋꯥꯎꯕꯤꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯃꯤꯅ ꯍꯥꯏꯕꯒ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯆꯤꯟꯁꯦ ꯌꯣꯡ ꯍꯦꯛ ꯃꯥꯟꯈꯩ ꯄꯦꯛ ꯄꯦꯛ ꯍꯦꯛꯇ ꯈꯨꯝꯂꯛꯀꯅꯤꯕ ꯑꯩꯅ ꯂꯨꯋꯥꯎꯕꯤ ꯑꯣꯏꯔꯗꯤ ꯅꯪꯅ ꯑꯃꯥꯏꯕꯤ ꯍꯨꯔꯥꯟꯕꯤ ꯅꯊꯧꯔꯣ ꯍꯨꯔꯥꯟꯕꯤꯗꯣ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯑꯣꯏꯔꯤꯕꯅꯤ ꯑꯩꯁꯨ ꯂꯨꯋꯥꯎꯕꯤ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯑꯣꯏꯔꯤꯕ ꯏꯁꯥꯅ ꯌꯥꯅ ꯋꯥꯎꯖꯔꯤꯕ ꯀꯔꯤ ꯃꯁꯤꯡꯅꯣꯍꯦ ꯁꯤꯗꯤ ꯑꯁꯨꯛ ꯌꯥꯝ ꯀꯟꯕ ꯃꯁꯤꯡꯁꯤꯕꯣ ꯀꯟꯕꯗꯤ ꯀꯩꯅꯣ ꯅꯪꯅꯁꯨ ꯉꯥꯡꯉꯒ ꯑꯩꯅ ꯂꯣꯟ ꯊꯣꯛꯇꯕꯤ ꯃꯒꯨꯝ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯒꯗ꯭ꯔꯣ ꯊꯔꯣ ꯁꯪꯕꯤ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯕꯨꯠ ꯑꯣꯏꯔꯁꯤꯐꯥꯎ ꯅꯆꯤꯟꯗꯣ ꯑꯗꯨꯝ ꯀꯜꯂꯕꯗꯨꯗ ꯃꯧ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯝꯃꯗꯤ ꯈꯠꯅꯕꯗ ꯂꯣꯏꯅꯤ ꯏꯕꯦꯝꯃ ꯅꯪ ꯇꯅꯧꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯁ ꯅꯪꯅ ꯃꯧ ꯀꯥꯏꯅ ꯇꯧꯁꯤꯜꯂꯛꯇꯅ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯏꯁ ꯀꯔꯤ ꯇꯧꯔꯤꯕ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯇꯧꯔꯤꯗꯣ ꯁꯨꯝ ꯅꯪꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯁꯦ ꯃꯍꯧ ꯀꯥꯏꯗꯣ ꯑꯣꯏꯅꯤꯡꯂꯛꯂꯤꯕꯅꯤꯅꯦ ꯊꯔꯣ ꯁꯪꯕꯤ ꯁꯨꯛꯇꯣꯛꯂꯒ ꯍꯔꯦ ꯏꯠꯇ ꯍꯔꯦ ꯕꯦꯝꯃ ꯑꯁꯥ ꯆꯥꯎꯕꯤ ꯑꯁꯥꯗꯨ ꯆꯥꯎꯃꯜꯂꯤ ꯑꯁꯥꯅ ꯅꯜꯂꯛꯑꯗꯤꯅꯦ ꯕꯨꯠ ꯅꯨꯄꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯁꯤꯕ ꯁꯣꯏꯔꯣꯏ ꯑꯁ ꯑꯇꯩ ꯂꯥꯏꯔꯤꯁꯦ ꯑꯩꯗꯣ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤ ꯑꯣꯏꯔꯒꯦ ꯌꯨꯝꯁꯤꯗ ꯃꯧ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯔꯁꯤ ꯅꯪꯅ ꯈꯠꯅꯅꯤꯡꯂꯤꯕ ꯃꯈꯩ ꯏꯕꯥꯅꯤ ꯈꯠꯅꯁꯦꯕ ꯁꯝ ꯐꯣꯏꯗꯠꯅꯕꯗ ꯅꯪꯅ ꯉꯝꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯉꯝꯖꯧꯕ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯏꯅ ꯅꯪꯗꯤ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯤꯌꯦ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯐꯥꯒꯤ ꯅꯠꯇꯦ ꯃꯤ ꯅꯪꯕꯣ ꯍꯩ ꯕꯨꯠ ꯑꯈꯠꯄꯤ ꯂꯝꯒꯦꯠꯄꯤ ꯕꯨꯠꯅꯕꯨ ꯃꯧ ꯑꯣꯏꯅꯕ꯭ꯔꯅꯦꯍꯦ ꯃꯤꯔꯣꯟ ꯊꯨꯡꯗꯕꯤ ꯖꯨꯒꯣꯠ ꯆꯥꯗꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗ ꯂꯩꯗꯨ ꯁꯔꯨꯛ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯅꯥꯀꯣꯡꯒꯗꯣ ꯁꯦꯡꯗꯣꯛꯂꯒ ꯃꯨꯟꯅ ꯇꯥꯎ ꯇꯅꯧꯕꯤ ꯐꯦꯠ ꯄꯩꯊꯣꯛꯇꯨꯅ ꯂꯦꯞꯄꯤ ꯊꯔꯣ ꯁꯪꯕꯤ ꯃꯈꯥ ꯇꯥꯏ ꯌꯦꯡꯉꯣꯏ ꯈꯨꯜꯁꯤꯗ ꯏꯅꯥ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯗ ꯆꯠꯂꯒ ꯇꯥꯟꯖꯥ ꯉꯥꯏꯗꯨ ꯂꯩ ꯌꯨꯝꯗꯨꯗꯒꯤ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯃꯤꯕꯨ ꯍꯦꯛ ꯑꯣꯏꯔꯕ ꯃꯁꯥꯗꯨꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯨ ꯅꯪꯅ ꯃꯤꯗꯨꯗ ꯆꯪꯂꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯗꯨꯅ ꯈꯔ ꯇꯧꯁꯤꯟꯅꯔꯣ ꯑꯗꯒꯤ ꯃꯣꯏꯁꯨ ꯂꯥꯏ ꯑꯣꯛꯅꯔꯦꯗꯣ ꯈꯪꯂꯅꯤꯗꯅ ꯑꯗꯒꯤ ꯑꯃꯥꯏꯕꯤ ꯑꯃꯥꯏꯕ ꯀꯧꯒꯦ ꯍꯥꯏꯔꯛꯂꯅꯤ ꯇꯥꯟꯖꯥꯗꯨꯗ ꯅꯪꯅ ꯑꯩꯕꯨ ꯑꯣꯏꯅ ꯀꯧꯕꯤꯌꯨ ꯑꯩ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯝꯇꯅ ꯌꯦꯡꯕ ꯌꯥꯔꯣꯏ ꯑꯇꯩ ꯑꯃꯥꯏꯕ ꯑꯃꯥꯏꯕꯅ ꯌꯦꯡꯂꯕꯗꯤ ꯑꯩ ꯁꯨꯛꯆꯠ ꯆꯠꯂꯣꯏ ꯍꯥꯏꯗꯅ ꯁꯤꯈꯥꯡ ꯍꯦꯛꯇ ꯈꯥꯡꯒꯗꯧꯕ ꯊꯔꯣ ꯁꯪꯕꯤ ꯇꯅꯧꯕꯤꯅ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯈꯨꯝꯂꯛꯇꯕꯗꯨꯗ ꯁꯥꯎꯔꯞꯅ ꯇꯥꯔꯤꯕꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯋꯥꯈꯜꯗ ꯃꯪꯂꯤꯅꯣ ꯅꯋꯥꯒꯤ ꯋꯥꯈꯜꯗ ꯃꯪꯂꯤꯕ꯭ꯔꯥ ꯅꯪ ꯇꯅꯧꯕꯤꯁꯨ ꯈꯣꯜ ꯋꯥꯡꯅ ꯇꯥꯏꯍꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯍꯥꯏꯌꯨ ꯏꯅꯥꯁꯦ ꯁꯦ ꯄꯪꯗꯤꯌꯦ ꯏꯅꯥꯁꯦ ꯊꯔꯣ ꯁꯪꯕꯤ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ ꯑꯗꯒꯤ ꯃꯣꯏꯅ ꯑꯩ ꯀꯧꯔꯛꯑꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯇꯩꯔꯦꯟ ꯄꯨꯡꯐꯥꯏꯅ ꯐꯗꯠ ꯀꯜꯂꯒ ꯍꯪꯂ ꯑꯗꯨꯗ ꯅꯪꯅ ꯀꯔꯤ ꯈꯨꯝꯃꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯍꯩꯕꯤ ꯃꯅꯥ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦꯅ ꯈꯨꯝꯃꯛꯀꯅꯤ ꯆꯠꯊꯣ ꯍꯥꯏ ꯍꯩꯕꯤ ꯃꯅꯥ ꯁꯤꯡꯖꯨ ꯀꯥꯏꯅ ꯅꯥꯍꯨꯝꯗ ꯅꯞꯁꯤꯜꯂꯛꯇꯅ ꯑꯔꯦꯝꯕꯗ ꯏ ꯑꯣꯔꯣ ꯇꯥꯅꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯊꯣꯡꯒꯥꯟ ꯋꯥꯡꯃꯗ ꯀꯠꯊꯣꯔꯛꯎ ꯍꯥꯏꯔꯛꯀꯗꯕ ꯈꯪꯉꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯐꯪꯂꯝꯗꯥꯏꯁꯤꯗ ꯍꯩꯕꯤ ꯃꯅꯥ ꯁꯤꯡꯖꯨ ꯀꯥꯏꯅ ꯁꯤꯅꯤꯍꯦ ꯑꯔꯦꯝꯕꯗ ꯃꯤꯗꯨꯗ ꯆꯣꯡꯁꯤꯟꯗꯣꯏꯁꯤꯕꯨ ꯑꯩꯔꯣ ꯅꯪꯂꯣ ꯏꯕꯦꯝꯃ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯐꯪꯕ ꯀꯥꯏꯅ ꯀꯣꯇꯦꯛ ꯐꯥꯎ ꯐꯪ ꯅꯪ ꯑꯩꯒꯤ ꯁꯤꯟꯊꯛꯇ ꯅꯆꯤꯟꯗꯣ ꯌꯥꯝ ꯈꯣꯡꯅꯤꯡꯕ꯭ꯔꯥ ꯅꯪ ꯅꯆꯤꯟꯕꯥꯟꯗꯨꯗ ꯃꯩꯇꯥꯟ ꯑꯁꯤꯕꯁꯤꯅ ꯅꯪ ꯅꯝꯃꯨꯔꯥ ꯅꯪꯗꯤ ꯀꯅꯥꯅ ꯑꯩꯒꯤ ꯆꯤꯟꯁꯦ ꯈꯨꯝꯅꯤꯡꯗꯧ ꯋꯥ ꯍꯥꯏꯔꯧ ꯍꯥꯏꯒꯦ ꯃꯤꯅ ꯈꯨꯝꯅꯤꯡꯗꯧ ꯋꯥ ꯍꯥꯏꯔꯗꯤ ꯃꯁꯥ ꯑꯗꯨꯝ ꯈꯨꯝꯅꯤꯡ ꯇꯥꯕ ꯕꯨꯠ ꯂꯨꯋꯥꯎꯕꯤ ꯅꯪꯅ ꯁꯨꯝꯅꯦ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨ ꯂꯩꯔꯕꯗꯤ ꯑꯩ ꯉꯁꯤꯒꯤ ꯇꯨꯝꯕ ꯃꯇꯝꯒ ꯐꯪꯉꯔꯣꯏ ꯑꯩ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯤ ꯃꯍꯥꯛꯀꯤ ꯍꯨꯔꯥꯟꯕꯤ ꯃꯀꯣꯛ ꯅꯪꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯤꯉꯩ ꯕꯨꯠ ꯄꯥꯈꯪ ꯑꯃꯠꯇꯒ ꯅꯨꯡꯁꯤ ꯃꯤꯠꯆꯤ ꯈꯠꯅꯕ ꯐꯪꯗꯕ ꯇꯥꯔꯦ ꯂꯩꯍꯧꯔꯣ ꯑꯃꯥꯏꯕꯤ ꯍꯨꯔꯥꯟꯕꯤ ꯇꯅꯧꯕꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯕꯨꯠ ꯇꯅꯧꯕꯤ ꯃꯥꯂꯪꯗ ꯄꯥꯏꯗꯨꯅ ꯆꯠꯈꯤ ꯊꯔꯣ ꯁꯪꯕꯤꯅ ꯂꯧꯍꯧꯏ ꯍꯩ ꯅꯨꯄꯥ ꯄꯥꯝꯕꯤ ꯏꯔꯥꯡꯗ ꯇꯥꯎꯔꯤꯉꯩ ꯑꯩꯅ ꯁꯤꯟꯅꯕ ꯊꯕꯛ ꯑꯗꯣ ꯑꯃꯨꯛ ꯀꯥꯎꯅꯤ ꯅꯪ ꯑꯗꯨ ꯍꯦꯛ ꯀꯥꯎꯔꯕ ꯅꯔꯨꯗꯨ ꯀꯣꯛꯑꯒꯅꯦ ꯁꯨꯅꯨ ꯌꯥꯏꯒꯪ ꯇꯩꯔꯒ ꯀꯕꯣꯗ ꯂꯣꯏ ꯊꯥꯔꯤ ꯈꯪꯉꯨꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯇꯨꯗ ꯁꯪꯕꯥꯅꯕꯤ ꯏꯔꯨ ꯃꯥꯏꯊ ꯂꯨꯖꯔꯦ ꯍꯥꯏꯔꯒ ꯃꯨꯔꯩꯅꯕ ꯀꯨꯁꯨꯗꯨꯗ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠ ꯅꯥꯞꯄꯗꯅ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡ ꯃꯍꯥꯛꯄꯨ ꯁꯤꯟ ꯈꯣꯏꯔꯣ ꯃꯃꯣꯏ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯃꯈꯨꯠꯇ ꯉꯔꯥꯡ ꯃꯃꯥ ꯏꯕꯦꯝꯃ ꯊꯔꯣ ꯁꯪꯕꯤꯅ ꯋꯥꯅ ꯍꯨꯔꯥꯟꯖꯔꯛꯄ ꯇꯣꯔꯕꯣꯠꯇꯨꯃ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯀꯨꯜꯂ ꯍꯣꯏꯗ ꯂꯥꯛꯏ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯁꯪꯕꯥꯅꯕꯤꯅ ꯈꯨꯔꯥ ꯍꯣ ꯈꯨꯔꯥ ꯇꯥꯕ꯭ꯔꯣ ꯑꯩꯅꯦ ꯈꯨꯔꯥ ꯅꯃꯧ ꯅꯨꯄꯤ ꯏꯁꯣꯏ ꯁꯣꯏꯅꯕ ꯇꯥꯔꯦ ꯑꯩꯅꯦ ꯁꯪꯕꯥꯅꯕꯤꯅꯦ ꯏꯃꯨꯡꯗꯒꯤ ꯀꯨꯜꯂꯒꯤ ꯃꯆꯥꯅꯨꯄꯥ ꯍꯦꯝꯕ ꯊꯣꯛꯂꯛꯏ ꯁꯨꯃꯥꯡꯗ ꯁꯪꯕꯥꯅꯕꯤꯅ ꯀꯨꯁꯨꯗꯨꯒ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯃꯆꯨꯗꯨꯒ ꯅꯣꯛꯐꯦꯠ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯂꯦꯞꯂꯝꯕꯗꯨꯗ ꯍꯦꯝꯕ ꯁꯨꯛꯇꯣꯛꯂꯒ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯅꯥ ꯑꯣꯏꯔꯕꯩ ꯈꯜꯂꯨꯔꯦ ꯀꯩ ꯂꯩꯔꯦ ꯅꯪꯅ ꯑꯌꯨꯛꯁꯤꯗ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯂꯦꯞꯄꯤꯔꯦ ꯅꯃꯤꯡꯗꯨꯒ ꯁꯦꯠꯇꯣ ꯆꯥꯊꯣꯔꯛꯏꯁꯤꯒ ꯑꯣꯟꯊꯣꯛꯅꯕꯨ ꯆꯥꯟꯅꯈ꯭ꯔꯦ ꯁꯪꯕꯥꯅꯕꯤ ꯅꯣꯛꯐꯦꯠ ꯏꯀꯥꯏꯔꯞꯀ ꯇꯧꯅ
ꯇꯥ ꯍꯦꯟꯕ ꯑꯗꯨꯕꯨꯔꯣ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯏꯁꯤꯔꯣ ꯀꯩꯅꯣ ꯅꯔꯩꯒ ꯀꯣꯜꯂꯩꯗꯨꯅ ꯍꯩꯅꯗꯦ ꯅꯁꯛꯇꯨꯒ ꯅꯔꯩꯗꯨ ꯀꯣꯟꯗꯕꯤ ꯑꯗꯨꯝ ꯆꯨꯝꯅ ꯍꯥꯏꯔꯣ ꯀꯣꯜꯂꯁꯨ ꯀꯩꯗꯧꯒꯦ ꯑꯩꯅ ꯀꯣꯟꯕꯕꯨ ꯃꯤꯗꯤ ꯃꯁꯥꯒꯤ ꯑꯗꯨꯝ ꯂꯩ ꯀꯣꯟꯕꯅꯤ ꯑꯗꯨꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯁꯪꯕꯥꯅꯕꯤ ꯁꯪꯇ꯭ꯔꯤꯛ ꯁꯪꯕꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣꯏ ꯋꯥꯗꯣ ꯁꯖꯥꯏꯕ 이몽기 미가 남나이디 빠부소 눈치싸부 쌌기 마소 아유기 가이들 까기 가린도 능 나이닝모도 아이건도 좀 하이라마가 카라톤 하니크로 상바나비 마북닝다 아이마 따냠 짜리 시디 미가 남나이징의 시다 아이기 타모이 와세 따헤마데 했다 펑도 허우르게 상덕이 상럽이 베마 이몽이 무카이 낭나 나야가 부토가 놀락부두디 기땅 기해 아드마이나 마동이 노건 누빠팡 누빠기 와부 ꯑꯇꯩ ꯐꯪꯗ꯭ꯔꯁꯨ ꯇꯥ ꯍꯦꯟꯕ ꯐꯪꯉꯗꯤ ꯌꯥꯔꯦ ꯋꯥꯍꯩꯗꯨꯗ ꯍꯦꯟꯕ ꯏꯈꯪꯉꯦ ꯈꯪꯉꯦ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯕꯅꯣꯕ ꯇꯥ ꯍꯦꯟꯕ ꯑꯗꯨꯃꯥꯏꯅꯒ ꯈꯪꯂꯒ ꯅꯃꯤꯠ ꯅꯅꯥꯒꯗꯣ ꯅꯧꯊꯣꯔꯛꯀꯅꯣ ꯅꯁꯛꯇꯨ ꯐꯖꯕ ꯍꯦꯟꯒꯠꯂꯦ ꯍꯩ ꯁꯪꯃꯥꯟꯅꯕꯤ ꯍꯥꯏꯕꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯤ ꯃꯥꯟꯕꯤ ꯑꯌꯨꯛꯁꯤꯗ ꯅꯪꯅ ꯑꯩꯁꯦ ꯁꯣꯔ ꯐꯨꯜꯂꯒ ꯍꯥꯠꯀꯦ ꯍꯥꯏꯔꯕ ꯀꯗꯥꯏꯗꯒꯤ ꯇꯥ ꯍꯦꯟꯕ ꯁꯤꯕꯒ ꯌꯥꯈꯤꯔꯣꯏ ꯑꯩꯒ ꯂꯨꯍꯣꯡꯈꯤꯗꯧꯕ ꯋꯥꯠꯂꯤꯌꯦ ꯁꯪꯃꯥꯟꯅꯕꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯇꯥꯔꯤꯕ꯭ꯔꯣ ꯃꯃꯥ ꯀꯥꯏꯅ ꯀꯧꯔꯛꯈꯤꯗ ꯋꯥꯠꯂꯤꯌꯦ ꯍꯦꯟꯕ ꯁꯨꯛꯇꯣꯛꯂꯒ ꯑꯊꯤꯕꯤ ꯅꯪꯉꯣꯟꯗꯕꯨ ꯑꯩꯅ ꯇꯥꯔꯤꯕ꯭ꯔꯥ ꯃꯃꯥ ꯀꯥꯏꯅ ꯀꯧꯗꯦꯕ ꯍꯣꯏ ꯏꯃꯥ ꯑꯩ ꯉꯝꯖꯔꯣꯏ ꯑꯩ ꯁꯪꯃꯥꯟꯅꯕꯤ ꯅꯪ ꯃꯈꯥ ꯇꯥꯔ ꯑꯩ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯦꯟꯕ ꯃꯊꯕꯥꯛꯇꯣ ꯄꯥꯏꯁꯤꯜꯂꯒ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯑꯩ ꯇꯥꯍꯦꯟꯕ ꯀꯩꯅꯣꯝꯒ ꯇꯧꯔꯛꯈꯤꯅꯨꯁꯤ ꯑꯝꯇ ꯁꯤ ꯉꯥꯏꯈꯣꯕ ꯑꯩ ꯇꯥꯍꯦꯟꯕ ꯅꯨꯡꯁꯤꯌꯦ ꯑꯃꯨꯛꯇ ꯍꯥꯏꯍꯧꯈꯤꯒꯦꯕ ꯅꯨꯡꯁꯤ ꯑꯃꯇ ꯍꯥꯏꯍꯧꯈꯤꯒꯦ ꯇꯥꯍꯦꯟꯕ ꯍꯣ ꯄꯥꯝꯃꯨꯕ ꯅꯪꯁꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯃꯣꯏꯁꯤꯗ ꯍꯥꯞꯇꯨꯅ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯛꯄꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯐꯝꯗ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯇꯨꯅ ꯐꯣꯡꯗꯣꯛꯆꯔꯕꯅꯤ ꯂꯥꯏꯁ꯭ꯔꯝ ꯁꯪꯕꯥꯅꯕꯤ ꯑꯩꯅ ꯊꯧꯗꯥꯝ ꯍꯦꯟꯕ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗ ꯅꯨꯡꯁꯤꯌꯦ ꯑꯁ ꯀꯝꯗꯧꯏ ꯍꯥꯏꯔꯦꯗꯅ ꯍꯦꯟꯕ ꯃꯊꯕꯥꯛ ꯄꯥꯏꯁꯤꯟꯗꯨꯅ ꯂꯦꯞꯂꯝꯕꯗꯒꯤ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏ ꯇꯧꯅ ꯏꯃꯨꯡꯗ ꯄ꯭ꯔꯕꯞ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯒꯝ ꯂꯥꯎꯅ ꯍꯦꯛꯇ ꯂꯣꯟꯁꯤꯟꯈꯤ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯂꯩꯔꯝꯕ ꯁꯪꯕꯥꯅꯕꯤ ꯃꯥꯁꯨ ꯇꯍꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯀꯩꯅꯣ ꯇꯥꯍꯦꯟꯕ ꯑꯩꯅ ꯅꯐꯝꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯛꯄꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯕꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯅꯇꯣꯝꯗ ꯐꯣꯡꯗꯣꯛꯂꯤꯕ ꯏꯕꯥꯅꯤ ꯄꯨꯟꯅ ꯐꯣꯡꯗꯣꯛꯃꯤꯟꯅꯒꯗꯕ ꯅꯠꯇ꯭ꯔꯥ ꯊꯣꯡꯁꯤ ꯍꯥꯡꯉꯨꯁꯤ ꯇꯥꯍꯦꯟꯕ ꯊꯣꯡꯁꯤ ꯍꯥꯡꯉꯣ ꯃꯅꯨꯡꯂꯣꯝꯗꯒꯤ ꯍꯦꯟꯕꯒꯤ ꯈꯣꯟꯖꯦꯜꯅ ꯀꯞꯉꯥꯡ ꯇꯧꯅ ꯑꯩꯒꯤꯁꯦ ꯅꯪꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯛꯄꯒꯤ ꯂꯣꯠꯂꯤꯕꯅꯤ ꯑꯊꯤꯕꯤ ꯅꯪꯅ ꯐꯖꯈ꯭ꯔꯕ ꯑꯩꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯀꯣꯏꯈꯤꯕ ꯈꯛ ꯌꯥꯔꯣꯏ ꯐꯖꯕ ꯑꯩꯗꯤ ꯐꯖꯕꯤ ꯀꯅꯥꯒꯤꯅꯤ ꯑꯊꯤꯕꯤ ꯂꯨꯋꯥꯎꯕꯤ ꯅꯪꯒꯤ ꯑꯣꯏꯕ ꯈꯛ ꯌꯥꯔꯣꯏ ꯏꯁ ꯑꯩꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯁꯤꯗ ꯍꯔꯥꯎꯕ ꯏꯀꯥꯏꯕꯅꯤ ꯄꯨꯟꯁꯤꯟ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯕ ꯏꯅꯤꯡꯉꯤ ꯑꯗꯨꯒꯗꯤ ꯑꯩꯕꯨ ꯄꯥꯝꯗꯕꯒꯤ ꯆꯦꯟꯕ ꯑꯣꯏꯔꯝꯂꯕ ꯌꯥꯔꯣꯏ ꯇꯥꯍꯦꯟꯕ ꯊꯣꯡꯁꯦ ꯄ꯭ꯔꯕ ꯍꯥꯡꯉꯣ ꯑꯩꯅ ꯅꯪ ꯄꯥꯝꯃꯒ ꯅꯪ ꯑꯩ ꯄꯥꯝꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯊꯣꯡꯁꯤ ꯍꯥꯡꯉꯣ ꯍꯩ ꯍꯧꯗꯣꯡꯒꯤ ꯃꯥꯏ ꯄꯥꯟꯕꯤ ꯅꯁꯛꯇꯨ ꯎꯕꯗ ꯑꯩ ꯏꯁꯥꯁꯦ ꯇꯤꯜꯂꯥꯏ ꯈꯨꯝꯕꯤ ꯆꯨꯕꯒꯨꯝ ꯃꯔꯦꯡ ꯆꯠꯂꯨ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯤꯗꯩ ꯆꯠꯂꯣ ꯌꯥꯔꯣꯏ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯇꯥꯍꯦꯟꯕꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤ ꯐꯥꯎ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯃꯤ ꯑꯩꯅꯗꯤ ꯇꯥꯍꯦꯟꯕ ꯆꯥꯅꯕ ꯑꯩꯈꯣꯏ ꯃꯥꯅ ꯍꯨꯔꯥꯜꯂꯛꯄ ꯇꯣꯔꯕꯣꯠꯁꯦ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯃꯨꯡꯗꯒꯤ ꯋꯥꯅ ꯍꯨꯔꯥꯜꯂꯛꯂꯒ ꯇꯥꯍꯦꯟꯕ ꯄꯤꯖꯅꯕ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯇꯥꯍꯦꯟꯕꯅ ꯑꯩꯕꯨ ꯍꯦꯛꯇ ꯏꯟꯊꯣꯛꯄꯤꯔꯛꯅꯤꯕ ꯇꯥꯍꯦꯟꯕ ꯅꯪꯒꯤ ꯊꯃꯣꯏꯗꯨꯕꯨ ꯀꯔꯤ ꯊꯃꯣꯏꯅꯣ ꯅꯪꯒꯤ ꯇꯣꯔꯕꯣꯠꯀ ꯑꯩ ꯆꯥꯖꯅꯤꯡꯗꯦ ꯏꯁ ꯅꯪꯅ ꯈꯜꯂꯤꯕꯨ ꯅꯪꯅ ꯑꯩꯁꯦ ꯅꯪꯒꯤ ꯇꯣꯔꯕꯣꯠ ꯐꯤꯕꯝ ꯆꯥꯗꯕꯗꯨ ꯄꯤꯖꯔꯒ ꯐꯥꯒꯦꯁꯤꯅꯤ ꯍꯩ ꯄꯦꯃꯥ ꯁꯪꯕꯥꯅꯕꯤ ꯅꯪ ꯑꯩꯅ ꯅꯀꯣꯛꯇꯨꯗ ꯀꯣꯛ ꯄꯥꯛꯅ ꯊꯣꯝꯃꯛꯇ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯆꯠꯂꯧꯔꯣ ꯍꯥꯏꯁꯤꯅꯤ ꯇꯥꯍꯦꯟꯕ ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯁꯦꯡꯂꯕꯗꯒꯤ ꯁꯦꯡꯂꯕ ꯅꯨꯡꯁꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯈꯪꯕꯤꯌꯨ ꯀꯩꯗꯧꯒꯦ ꯃꯁꯤ ꯌꯥꯝ ꯉꯥꯡꯗꯧꯔꯤꯗ ꯈꯪꯅꯤ ꯂꯩꯔꯝꯃꯨꯅ ꯍꯦꯟꯕ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯕꯞ ꯆꯪꯈꯤꯗꯨꯅ ꯀꯣꯝꯄꯥꯛ ꯑꯃ ꯇꯥꯞꯄꯥꯏ ꯑꯃꯨꯛ ꯄ꯭ꯔꯕꯞ ꯊꯣꯔꯛꯇꯨꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯐꯠ ꯍꯥꯡꯉꯤ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯈꯪꯕꯤꯌꯨ ꯍꯥꯏꯗꯥꯏ ꯁꯪꯕꯥꯅꯕꯤ ꯅꯣꯛꯐꯦꯠꯀ ꯇꯧꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯇꯥꯍꯦꯟꯕꯅ ꯑꯃꯨꯛꯇ ꯈꯪꯕꯤꯌꯨ ꯄꯥꯎꯈꯨꯝꯁꯨ ꯄꯥꯝꯃꯤ ꯑꯩ ꯂꯥꯛꯂꯤꯉꯩꯁꯤꯗ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯣ ꯍꯦꯟꯕ ꯀꯣꯝꯄꯥꯛꯇꯨꯅ ꯁꯪꯕꯥꯅꯕꯤꯒꯤ ꯂꯋꯥꯏꯗꯨꯗ ꯀꯣꯛ ꯂꯥꯎꯅ ꯊꯣꯝꯗꯨꯅ ꯁꯤꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝꯅꯤ ꯈꯪꯕ꯭ꯔꯥ ꯑꯃꯨꯛꯀꯁꯨ ꯄꯤꯒꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝ ꯈꯪꯕ꯭ꯔꯥ ꯁꯪꯕꯥꯅꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯇꯣꯔꯕꯣꯠꯀꯥꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯄꯥꯏꯁꯤꯟꯗꯨꯅ ꯑꯌꯣ ꯃꯁꯤꯗꯤ ꯀꯩꯅꯣ ꯇꯥꯍꯦꯟꯕ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝꯕꯨ ꯀꯣꯝꯄꯥꯛꯅ ꯂꯋꯥꯏꯗ ꯊꯣꯝꯅꯕ꯭ꯔꯣ ꯀꯔꯤ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝ ꯈꯨꯄꯤꯅꯣꯗꯨꯕꯣ ꯍꯦꯟꯕ ꯑꯃꯨꯛꯀꯁꯨ ꯀꯣꯝꯄꯥꯛꯇꯨꯅ ꯁꯪꯕꯥꯅꯕꯤꯒꯤ ꯂꯋꯥꯏꯗ ꯀꯣꯛ ꯊꯣꯝꯃꯒ ꯃꯤꯒꯤꯗꯤ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯁꯨꯃꯥꯏꯅ ꯄꯤ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝꯗꯣ ꯍꯥꯏꯔꯣ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝ ꯀꯌꯥꯝ ꯄꯥꯝꯂꯤꯒꯦ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯔꯤꯈꯩ ꯅꯪꯒꯤ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝ ꯄꯤꯗꯧꯅꯤ ꯁꯪꯕꯥꯅꯕꯤ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯈꯜꯂꯒ ꯃꯪꯒꯣꯟꯗꯒꯤ ꯁꯨꯃꯥꯡ ꯇꯝꯅ ꯆꯦꯟꯊꯗꯨꯅ ꯅꯁꯛ ꯐꯖꯔꯁꯨ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯉꯥꯎꯕꯖꯥꯠ
ꯅꯨꯡꯁꯤꯕ ꯈꯨꯝꯕꯨ ꯀꯅꯥꯅ ꯀꯣꯝꯄꯥꯛꯇꯨꯅ ꯂꯋꯥꯏꯁꯦ ꯊꯣꯝꯅꯔꯒ ꯄꯤꯅꯒꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯕ ꯈꯨꯝꯒ ꯍꯣꯏ ꯑꯩ ꯄꯦꯜꯂꯦ ꯀꯣꯛꯀꯁꯦ ꯑꯩ ꯄꯨꯕ ꯃꯥꯜꯂꯦ ꯑꯩꯗ ꯆꯠꯆꯈ꯭ꯔꯒꯦ ꯁꯣꯅꯣ ꯊꯨꯡꯕ ꯑꯉꯥꯎꯕ ꯅꯪ ꯅꯨꯄꯤꯒ ꯑꯝꯇ ꯐꯪꯉꯣꯏ ꯀꯔꯤ ꯁꯣꯅꯣ ꯈꯨꯆꯨꯟ ꯍꯩꯃ ꯆꯠꯂꯕꯣ ꯉꯥꯏꯈꯣꯅꯦ ꯅꯨꯡꯁꯤ ꯄꯥꯈꯨꯝ ꯄꯤꯈꯤ ꯉꯥꯏꯈꯨꯑꯣ ꯁꯪꯕꯥꯟꯅꯕꯤ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯄꯥꯈꯨꯝꯗꯨꯗꯤ ꯅꯣꯏ ꯅꯄꯥꯗꯨꯗ ꯍꯦꯛ ꯄꯤꯌꯨ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥꯅ ꯀꯣꯛꯇꯣꯟꯗ ꯍꯥꯏꯒꯠꯂꯛꯄ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ ꯂꯨꯈꯣꯏ ꯃꯈꯨꯠꯇ ꯊꯥꯡꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯃꯈꯣꯡꯗꯨꯗ ꯋꯥ ꯌꯥꯟꯕ ꯂꯥꯛꯏ ꯊꯥꯔꯣ ꯁꯪꯕꯤꯅ ꯄꯥꯈꯣꯟ ꯊꯥꯔꯛꯄ ꯕꯨꯠ ꯇꯅꯧꯕꯤ ꯋꯥ ꯃꯇꯣꯟꯗꯨ ꯇꯣꯡꯗꯨꯅ ꯃꯤ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯂꯨꯈꯣꯏꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯍꯥꯏꯖꯩ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯀꯨꯁꯨ ꯀꯨꯃꯦꯟ ꯃꯥꯡꯕ ꯃꯈꯩ ꯑꯄꯪꯕ ꯃꯤ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯕꯁꯤꯗꯤ ꯑꯥꯗ ꯍꯅꯨꯕ ꯒꯟꯖꯥ ꯃꯅ ꯃꯥꯟꯕꯅꯤ ꯂꯥꯛꯏꯁꯦ ꯍꯅꯨꯕ ꯑꯣꯏꯒꯦꯔꯥ ꯅꯍꯥ ꯑꯣꯏꯒꯦꯔꯥ ꯃꯤꯕꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯍꯦꯛꯇ ꯃꯁꯥꯁꯤ ꯆꯪꯁꯤꯜꯂꯒꯦ ꯌꯥꯎꯗꯩꯔꯣꯏꯈꯤꯁꯅꯨ ꯂꯋꯥꯏ ꯑꯇꯥꯡꯕꯁꯤꯗ ꯍꯦꯛꯇ ꯇꯣꯡꯂꯒꯦ ꯂꯨꯈꯣꯏ ꯃꯕꯣꯛ ꯃꯅꯥ ꯏꯀꯪ ꯀꯪ ꯃꯁꯥ ꯂꯦꯡꯉꯝ ꯁꯥꯉꯝꯗ ꯇꯧꯗꯨꯅ ꯃꯄꯜ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯌꯧꯔꯦ ꯊꯥꯡꯗꯨꯅ ꯋꯥꯁꯤꯡꯗꯨꯗ ꯀꯣꯛ ꯊꯥꯗꯨꯅ ꯀꯔꯝꯕ ꯌꯥꯟꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯋꯥ ꯃꯇꯣꯟ ꯑꯗꯨꯗꯒꯤ ꯇꯅꯧꯕꯤꯅ ꯑꯁ ꯑꯩꯅ ꯃꯥꯒꯤ ꯂꯋꯥꯏ ꯑꯇꯥꯡꯕꯁꯤꯗ ꯆꯣꯡꯊꯒꯦ ꯇꯧꯔꯤꯁꯤꯕꯨ ꯑꯃꯨꯛ ꯈꯣꯡ ꯈꯨꯠꯁꯦ ꯂꯋꯥꯏꯁꯤꯗ ꯅꯥꯟꯊꯨꯗꯅ ꯇꯦꯛꯄ ꯁꯣꯏꯔꯣꯏ ꯀꯅꯥꯅꯕꯨ ꯂꯋꯥꯏꯅꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯒ ꯁꯤꯅꯤꯛ ꯅꯥꯔꯦ ꯑꯩꯕꯨ ꯆꯣꯡꯊꯔꯁꯤꯔꯅꯦ ꯀꯤꯗ ꯀꯤꯍꯦ ꯍꯣꯏꯗ ꯕꯨꯠꯅꯕꯨ ꯇꯥꯔꯁꯨ ꯈꯣꯡꯈꯨꯠ ꯇꯦꯛꯇꯧ ꯅꯠꯇꯦ ꯆꯣꯡꯊꯔꯒꯤꯗꯤ ꯍꯦꯛꯇ ꯇꯅꯧꯕꯤ ꯋꯥꯇꯣꯟ ꯑꯗꯨꯗꯒꯤ ꯐꯜ ꯂꯥꯎꯅ ꯂꯨꯈꯣꯏꯒꯤ ꯂꯋꯥꯏꯗꯨ ꯇꯝꯅ ꯆꯣꯡꯊꯔꯛꯇꯨꯅ ꯂꯨꯈꯣꯏꯒꯤ ꯃꯁꯥꯗꯨꯗ ꯆꯪꯈ꯭ꯔꯦ ꯇꯅꯧꯕꯤꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯂꯨꯈꯣꯏ ꯃꯃꯤꯠ ꯃꯅꯥ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯒ ꯏꯃꯥꯏꯄꯦꯝꯃ ꯀꯩꯅꯣ ꯃꯁꯥ ꯃꯅꯨꯡꯁꯤꯗꯤ ꯊꯨꯅ ꯃꯨꯛꯇꯣꯏꯕ ꯅꯝꯊꯤꯕꯅ ꯃꯕꯨꯛꯁꯤꯅ ꯆꯤꯛꯃꯨꯛ ꯋꯥꯡꯅ ꯀꯪꯂꯤꯕ ꯑꯁ ꯁꯤꯁꯨ ꯃꯅꯨꯡꯁꯤꯗ ꯌꯨꯒꯤ ꯌꯨ ꯉꯥꯛꯇꯅꯤꯅꯦ ꯇꯧꯔꯤꯁꯦ ꯇꯟꯖꯥꯗꯨꯗ ꯃꯅꯤꯡꯊꯣꯡ ꯍꯥꯡꯗꯨꯅ ꯂꯨꯈꯣꯏꯒꯤ ꯅꯨꯄꯤ ꯇꯥꯊꯣꯠꯅ ꯍꯥꯏꯔꯛꯏ ꯃꯄꯥ ꯀꯔꯤꯅꯣ ꯅꯨꯡꯁꯥ ꯁꯛ ꯌꯨꯡꯂꯀꯥꯟꯁꯤꯗ ꯋꯥꯄꯜ ꯃꯈꯣꯡꯗꯨꯗ ꯀꯔꯤ ꯇꯧꯕꯤꯔꯤꯒꯦ ꯅꯠꯇꯦ ꯑꯁꯤꯛꯄꯗꯨꯗ ꯌꯨ ꯌꯣꯟꯕꯤ ꯃꯦꯝꯊꯣꯏꯒꯤ ꯋꯥꯈꯜ ꯈꯜꯂꯤꯔꯥꯏꯃꯤ ꯑꯣꯏꯔꯝꯒꯅꯤ ꯁꯣꯏꯗꯅ ꯃꯦꯝꯊꯣꯏꯒꯤ ꯋꯥꯈꯜ ꯈꯟꯕ ꯑꯔꯦꯝꯕꯗꯅꯦ ꯍꯅꯨꯕ ꯅꯪ ꯃꯦꯝꯊꯣꯏꯒꯤ ꯋꯥꯈꯜ ꯈꯟꯕ꯭ꯔꯥꯕꯨ ꯋꯥꯄꯜ ꯃꯈꯣꯡꯗꯨꯗꯒꯤ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯁꯛꯊꯤꯕꯤꯕ ꯑꯣꯛꯅꯔꯒꯅꯦ ꯉꯥꯎꯔꯒ ꯆꯠꯄ ꯁꯣꯏꯔꯣꯏ ꯋꯥꯇꯥꯗꯨꯗ ꯇꯅꯧꯕꯤꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯂꯨꯈꯣꯏ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯍꯩꯕꯤ ꯑꯈꯣꯏꯕꯤ ꯃꯥꯟꯕꯤ ꯍꯥꯃꯦꯡ ꯍꯅꯨꯕꯤ ꯃꯥꯟꯕꯤ ꯅꯪꯅꯁꯨ ꯑꯩꯕꯨ ꯁꯛꯊꯤꯕꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯅꯪ ꯗꯥꯈꯤꯌꯥꯗꯣ ꯁꯦꯠꯂꯒ ꯌꯨꯝꯊꯛꯇ ꯐꯧ ꯍꯥꯏꯕ꯭ꯔꯣ ꯇꯥꯊꯣꯠ ꯏꯉꯛ ꯉꯛꯅ ꯀꯔꯤꯅꯣ ꯃꯄꯥ ꯅꯪꯅ ꯊꯦꯛꯀꯣꯏ ꯅꯀꯣꯏ ꯇꯧꯗꯨꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ ꯊꯦꯠꯇ꯭ꯔꯁꯨ ꯋꯥꯗꯣ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯅꯣ ꯅꯕꯨꯛ ꯅꯅꯥ ꯏꯀꯪ ꯀꯪꯈꯩ ꯍꯩꯅꯗꯦ ꯂꯥꯏ ꯂꯨꯈꯣꯏ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯥꯊꯣꯛꯀꯤ ꯂꯦꯡꯖꯨꯝꯗꯨꯗ ꯁꯦꯠ ꯊꯥꯗꯨꯅ ꯏꯁꯨ ꯇꯥꯗꯕꯤ ꯅꯨꯄꯤ ꯑꯩꯅ ꯊꯦꯛꯅ ꯈꯣꯏꯅ ꯋꯥ ꯉꯥꯡꯗꯅ ꯅꯨꯄꯥꯗꯧꯅ ꯃꯨꯛꯇꯅ ꯉꯥꯡꯉꯨ ꯍꯥꯏꯕ꯭ꯔꯣ ꯀꯔꯤꯅꯣ ꯃꯄꯥ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤꯕꯁꯤꯕꯣ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯇꯒꯠ ꯇꯦꯛꯂꯤꯕ ꯑꯩꯉꯣꯟꯗꯕꯨ ꯃꯄꯥ ꯀꯥꯏꯅ ꯍꯅꯨꯕꯤꯅ ꯉꯁꯤꯅꯦ ꯉꯥꯔꯦꯡ ꯆꯩꯅꯅ ꯊꯕꯥꯛꯇꯨꯗ ꯐꯥꯎꯔꯦꯡ ꯂꯦꯡꯕ ꯁꯣꯏꯔꯣꯏ ꯇꯥꯊꯣꯠ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯃꯥꯏꯄꯦꯝꯃ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯅꯠꯇꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯕꯨ ꯅꯠꯇꯦ ꯁꯤꯕꯨ ꯅꯨꯡꯁꯥ ꯍꯥꯏꯒꯠꯂꯛꯄꯁꯤꯗ ꯒꯟꯖꯥꯒ ꯊꯛꯎꯔꯕ ꯖꯥꯠꯂ ꯍꯥꯏꯕꯅꯤꯗ ꯊꯛꯑꯝꯒꯅꯤ ꯁꯣꯏꯗꯅ ꯃꯗꯨꯒꯤ ꯃꯍꯥꯒꯤ ꯒꯟꯖꯥꯗ ꯉꯥꯎꯕ ꯅꯤꯃꯥꯏ ꯍꯥꯏꯗꯨꯒ ꯄꯨꯜꯂꯒ ꯃꯣꯏ ꯃꯄꯥ ꯁꯤꯗ ꯆꯥꯛꯈꯨꯝꯁꯤ ꯆꯪꯂꯒꯅꯦ ꯉꯥꯏꯍꯥꯛꯇꯅꯤ ꯅꯥ ꯇꯥꯅ ꯐꯝꯃꯨꯁꯦ ꯅꯅꯥꯏ ꯅꯨꯄꯤ ꯀꯣꯛꯇ ꯏꯁꯤꯡ ꯊꯥꯖꯔꯛꯀꯦ ꯂꯥꯛꯑꯣꯁꯦ ꯑꯩ ꯁꯝꯒꯦ ꯇꯥꯊꯣꯠ ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯃꯁꯤꯗ ꯂꯨꯈꯣꯏꯅ ꯃꯈꯨꯠꯇꯨꯗ ꯐꯠ ꯈꯨꯄꯥꯡꯅ ꯁꯦꯠ ꯊꯥꯗꯨꯅ ꯅꯝꯊꯤꯕꯤ ꯃꯩꯁꯨꯠ ꯃꯅꯝ ꯅꯝꯕꯤ ꯊꯦꯡꯉꯛꯀꯅꯨ ꯍꯩꯅꯗꯦꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯌꯨꯃꯥꯏ ꯆꯦꯟꯕꯗꯨ ꯅꯠꯇꯦ ꯏꯁꯥꯗꯒ ꯇꯥꯞ ꯁꯣꯛꯂꯛꯀꯅꯨ ꯇꯥꯊꯣꯠꯅ ꯁꯥꯎꯅꯤꯡꯅ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯤ ꯁꯗꯥꯏ ꯀꯔꯤ ꯊꯣꯛꯆꯩꯅ ꯉꯥꯡꯂꯤꯕꯅꯣ ꯑꯩꯕꯨ ꯃꯩꯁꯨꯠ ꯃꯅꯝ ꯅꯝꯕꯤ ꯀꯥꯏꯅ ꯍꯅꯨꯕ ꯀꯣꯕꯤ ꯃꯥꯟꯕ ꯅꯪꯅꯦ ꯅꯪ ꯉꯁꯤ ꯑꯩ ꯈꯨꯠꯇ ꯅꯪ ꯕꯩꯇꯔꯟ ꯂꯥꯟꯖꯅꯤꯀꯣ ꯍꯧꯖꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯁ ꯀꯔꯤ ꯑꯩꯕꯨ ꯀꯣꯕꯤ ꯃꯥꯜꯂꯤ ꯀꯥꯏꯅ ꯅꯪꯒꯤ ꯅꯨꯄꯥꯁꯤꯅ ꯀꯣꯕꯤ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯇꯅꯧꯕꯤ ꯑꯩꯗꯤ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯀꯧꯕꯤ ꯃꯥꯅ ꯐꯥꯎ ꯏꯀꯥꯏꯖꯔꯤꯕꯤ ꯃꯥꯏꯊꯣꯡꯅꯦ ꯅꯪꯒꯨꯝꯕꯤꯅ ꯑꯩꯕꯨ ꯀꯣꯕꯤ ꯃꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇꯤꯛꯂꯣ ꯇꯥꯊꯣꯠ ꯐꯥꯒꯤꯗꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯀꯛꯄꯅ ꯂꯣꯏꯔꯦ ꯁꯤꯃꯛꯅ ꯍꯪꯂꯛꯏ ꯀꯅꯥꯅꯣ ꯇꯅꯧꯕꯤ ꯍꯥꯏꯗꯤ ꯇꯅꯧꯕꯤ ꯍꯥꯏꯗꯨꯔꯣ ꯑꯩꯅꯦ ꯑꯩ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯐꯖꯕꯤ ꯑꯩꯍꯥꯛꯁꯤꯅꯤ ꯇꯅꯧꯕꯤ ꯍꯥꯏꯗꯨ ꯇꯥꯊꯣꯠ ꯂꯨꯈꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ ꯃꯄꯥ ꯅꯪꯒꯤꯁꯤꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯂꯥꯏꯑꯣꯛꯅꯔꯤꯕ ꯀꯥꯏꯗꯨꯔꯣ ꯃꯥꯟꯗ꯭ꯔꯕꯣ ꯑꯩꯒꯤꯁꯤꯕꯨ ꯂꯥꯏꯑꯣꯛꯅꯕ ꯇꯥꯊꯣꯠ
ꯅꯣꯀ꯭ꯔꯦꯝ ꯐꯥꯏꯒ꯭ꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯄ ꯂꯨꯈꯣꯏꯒꯤ ꯋꯥꯗꯨꯗ ꯃꯁꯥꯗꯨ ꯈꯛꯇꯛꯆꯥꯏ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯄꯤ ꯂꯨꯈꯣꯏ ꯑꯃꯨꯛꯁꯨ ꯅꯁꯛꯇꯣ ꯏꯊꯤ ꯊꯤꯈꯩ ꯑꯗꯥꯏꯗ ꯂꯦꯞꯂꯒ ꯂꯩꯗꯨ ꯁꯔꯨꯛ ꯆꯠꯂꯣ ꯑꯃꯥꯏꯕꯤ ꯊꯔꯣ ꯁꯪꯕꯤ ꯀꯣꯝꯄ꯭ꯔꯦꯛ ꯃꯥꯏꯕꯤꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯧꯔꯨꯁꯨ ꯑꯩ ꯅꯄꯨꯔꯣꯏꯕ ꯌꯨꯅꯝ ꯅꯝꯕꯁꯤꯒꯤ ꯃꯁꯥꯗ ꯀꯨꯏꯅ ꯂꯩꯕꯒ ꯇꯜꯂꯤ ꯑꯩꯅꯦ ꯑꯩꯒꯤ ꯁꯛꯊꯥꯛ ꯇꯝꯂꯒ ꯑꯩ ꯅꯋꯥ ꯍꯤꯡꯒꯥꯏ ꯃꯅꯝ ꯅꯝꯕꯁꯤꯗꯒꯤ ꯊꯣꯛꯆꯈ꯭ꯔꯒꯦ ꯇꯥꯊꯣꯠ ꯄꯥꯈꯠꯅ ꯂꯂꯠ ꯇꯧꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯩꯃ ꯁꯨꯝ ꯉꯛꯁꯤꯟꯅꯗꯨꯅ ꯂꯩ ꯀꯣꯛ ꯆꯠꯂꯣ ꯑꯃꯥꯏꯕꯤ ꯊꯔꯣ ꯁꯪꯕꯤꯗꯣ ꯀꯧꯔꯨꯔꯣ ꯍꯥ ꯊꯔꯣ ꯁꯪꯕꯤ ꯑꯃꯥꯏꯕꯤ ꯍꯣꯏ ꯍꯣꯏ ꯑꯩ ꯀꯧꯔꯨꯒꯦ ꯇꯥꯊꯣꯠ ꯃꯁꯥꯗꯣ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯃꯈꯣꯡꯗꯨ ꯒꯝ ꯊꯥꯡꯗꯨꯅ ꯊꯔꯣ ꯁꯪꯕꯤ ꯀꯧꯕ ꯆꯠꯈꯤ ꯁꯣꯝꯗꯅ ꯊꯔꯣ ꯁꯪꯕꯤ ꯍꯥꯏꯕꯤꯒ ꯀꯟꯅ ꯁꯨꯃꯥꯡꯗꯨꯗ ꯂꯥꯎꯅꯔꯤ ꯍꯥꯏꯕꯤꯅ ꯁꯥꯎꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯗꯨꯅ ꯁꯦꯜ ꯄꯥꯏꯕꯤ ꯁꯥꯗꯅ ꯃꯨꯒꯥ ꯐꯤ ꯇꯥꯡꯈ꯭ꯔꯕꯗꯣ ꯂꯩꯔꯒ ꯏꯟꯕ ꯌꯥꯝ ꯏꯟꯊꯣꯛꯂꯦ ꯑꯗꯨꯒ ꯑꯁꯨꯛ ꯀꯨꯏꯔꯕ ꯆꯍꯤ 2 ꯍꯦꯜꯂꯛꯂꯁꯤꯐꯥꯎ ꯄꯨꯈꯤꯕ ꯁꯦꯜ ꯑꯗꯨ ꯁꯤꯡꯉꯛꯇꯦ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯆꯦꯅ ꯈꯟꯕꯤꯔꯤꯁꯦ ꯈꯟꯕ ꯈꯟꯗꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩ ꯍꯥꯠꯄꯃꯛꯇꯤ ꯍꯥꯠꯀꯦ ꯍꯥꯏꯈꯤꯗꯦꯗꯅ ꯁꯤꯡꯒꯗꯧ ꯃꯔꯩ ꯃꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯏꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯅꯪꯒꯤ ꯁꯦꯜꯗꯨꯕꯨ ꯑꯩꯅ ꯍꯥꯠꯂꯒꯦ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕ ꯍꯥꯏꯕꯅꯤꯗ ꯅꯠꯇꯦ ꯁꯤꯡꯕ ꯍꯥꯏꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯁꯤꯡꯕꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯏꯆꯦꯅ ꯁꯤꯡꯅꯤꯅ ꯃꯇꯝ ꯊꯥꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯂꯒ ꯂꯩꯔꯛꯏꯁꯦ ꯑꯃꯥꯏꯕꯤꯁꯨ ꯑꯣꯏ ꯅꯁꯥꯒꯤ ꯏꯁꯛꯀ ꯑꯝꯇ ꯌꯦꯡꯕꯤꯗ꯭ꯔꯕꯣ ꯄꯥꯏꯔꯤꯕ ꯁꯤꯟꯐꯝꯗꯨꯒ ꯈꯔꯁꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯕ ꯇꯝꯃꯣ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯗꯤ ꯃꯥꯏꯁꯤ ꯏꯀꯥꯏꯌꯨ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯏꯍꯨꯠ ꯅꯪ ꯑꯣꯏꯅ ꯑꯝꯇ ꯏꯀꯥꯏꯕꯤꯌꯨꯗꯅ ꯁꯤ ꯑꯝꯇ ꯏꯀꯥꯏꯕꯤꯌꯣꯏꯕ ꯃꯥꯏꯗ ꯃꯃꯥꯏꯁꯤ ꯀꯌꯥꯗꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯟꯖꯥꯗꯨ ꯇꯥꯊꯣꯠ ꯃꯥꯁꯨ ꯍꯣꯕꯦ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯔꯣ ꯁꯪꯕꯤꯗ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯊꯔꯣ ꯁꯪꯕꯤ ꯅꯪ ꯑꯩꯈꯣꯏꯗ ꯑꯝꯇ ꯆꯠꯁꯤ ꯅꯪ ꯈꯨꯔꯥꯗꯣ ꯂꯥꯏ ꯑꯣꯛꯅꯗꯅ ꯃꯁꯥꯗꯣ ꯊꯦꯛꯀꯣꯏꯅ ꯀꯣꯏ ꯇꯧꯍꯧꯔꯦ ꯑꯗꯨꯒꯤ ꯏꯅꯦ ꯅꯪ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ ꯈꯤꯇ ꯊꯨꯅ ꯆꯠꯁꯤ ꯕꯦꯝꯃ ꯊꯔꯣ ꯁꯪꯕꯤ ꯃꯄꯨꯛꯅꯤꯡꯗ ꯑꯣꯍꯣ ꯑꯩꯅ ꯉꯔꯥꯡ ꯁꯤꯟꯅꯈꯤꯕ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯂꯦꯗꯅ ꯁꯦꯜꯁꯨ ꯐꯅ ꯄꯥꯏꯕꯅꯤ ꯑꯁꯤꯒꯤ ꯑꯍꯜ ꯑꯅꯤꯁꯦ ꯑꯩꯒꯤ ꯁꯅꯥ ꯈꯨꯗꯣꯞ ꯐꯪꯕ ꯁꯣꯏꯗ꯭ꯔꯦꯗꯅ ꯊꯔꯣ ꯁꯪꯕꯤ ꯍꯥꯏꯕꯤꯗ ꯁꯨꯒꯠꯂꯝꯂꯒ ꯇꯥꯊꯣꯠꯇ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯅꯦ ꯌꯥꯏꯅꯦ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯆꯠꯁꯤ ꯍꯥꯏꯕꯤ ꯂꯩꯔꯤꯕꯗꯨ ꯊꯋꯥꯒ ꯆꯥꯗ ꯊꯔꯣ ꯁꯪꯕꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯇꯥꯊꯣꯠ ꯃꯕꯥꯅꯤ ꯄꯨꯟꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯤ ꯁꯥꯎꯅ ꯂꯥꯍꯧꯏ ꯑꯃꯥꯏꯕꯤ ꯁꯦꯜꯍꯥꯠꯄꯤ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛ ꯌꯦꯡꯉꯣ ꯅꯁꯝꯗꯨ ꯐꯣꯏꯔꯒ ꯃꯤ ꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯒꯦꯕ ꯃꯤꯒꯤ ꯁꯦꯜ ꯄꯨꯈ꯭ꯔꯒ ꯁꯨꯛ ꯎꯁꯤꯠꯇꯕ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯊꯔꯣ ꯁꯪꯕꯤ ꯂꯥꯛꯄ ꯎꯕꯗ ꯇꯅꯧꯕꯤꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯂꯨꯈꯣꯏꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯨꯔꯥꯟꯕꯤ ꯃꯀꯣ ꯅꯪ ꯈꯔ ꯊꯨꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯪ ꯉꯥꯏꯕꯗ ꯑꯩꯗꯤ ꯌꯨꯗꯝꯅ ꯋꯥꯟꯊꯔꯒ ꯁꯤꯗꯧꯔꯦ ꯊꯔꯣ ꯁꯪꯕꯤ ꯃꯃꯤꯠꯇꯨ ꯈꯨꯝꯂꯒ ꯏꯪꯒꯤꯠ ꯇꯧꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ ꯇꯥꯊꯣꯠꯅ ꯊꯔꯣ ꯁꯪꯕꯤ ꯅꯪ ꯅꯣꯡꯃꯨꯛꯇ ꯀꯔꯤꯅꯣꯗꯣ ꯌꯦꯡꯉꯣ ꯅꯪ ꯈꯨꯔꯥꯁꯦ ꯅꯨꯄꯤ ꯁꯥꯔꯤꯅꯦ ꯇꯧꯔꯤꯁꯦ ꯃꯕꯨꯛ ꯑꯣ ꯃꯅꯥꯋꯣ ꯊꯦꯛꯀꯣꯏꯅ ꯑꯩꯈꯣꯏ ꯑꯁ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯕ ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯌꯥꯅꯤ ꯏꯅꯦ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯇꯩꯔꯦꯟ ꯄꯨꯡꯐꯩ ꯃꯅꯥ ꯃꯇꯣꯟ 3 ꯂꯣꯡꯕ ꯑꯝꯇ ꯄꯨꯕꯤꯔꯣ ꯑꯗꯨ ꯈꯛꯇꯔꯣ ꯑꯇꯩꯗꯤ ꯑꯗꯨ ꯈꯛꯇꯅꯤꯅꯦ ꯍꯣꯏ ꯑꯩ ꯍꯦꯛꯂꯨꯈꯤꯒꯦ ꯇꯥꯊꯣꯠ ꯆꯠꯈꯤꯕꯒ ꯊꯔꯣ ꯁꯪꯕꯤꯅ ꯂꯨꯈꯣꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯕꯗꯣ ꯈꯪꯂꯦꯗꯅ ꯑꯩꯅ ꯅꯉꯣꯟꯗ ꯇꯩꯔꯦꯟ ꯃꯅꯥꯅ 3ꯂꯛ ꯀꯜꯂꯛꯄꯗ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯊꯥꯗꯣꯔꯛꯑꯣ ꯀꯣ ꯍꯥꯏꯔꯛꯀꯗꯕꯅꯤ ꯊꯥꯗꯣꯔꯛꯑꯣ ꯍꯥꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅ ꯅꯪꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞꯀ ꯂꯥꯏꯔꯤ ꯑꯩꯗꯤ ꯆꯤꯟꯁꯤꯗ ꯃꯣꯔꯣꯛ ꯑꯁꯥꯕ ꯁꯤꯡꯖꯨꯗꯣ ꯑꯗꯨ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯊꯤꯕꯣꯡ ꯂꯥꯎ ꯅꯪꯅ ꯆꯥꯕꯗ ꯇꯧ ꯂꯩ ꯊꯕꯛꯁꯤꯗ ꯃꯥꯏ ꯄꯥꯛꯀꯜ ꯅꯪꯒꯤ ꯁꯤꯡꯖꯨ ꯍꯥꯏꯗꯨꯗꯤ ꯑꯩꯅꯅꯦ ꯌꯨꯝꯗ ꯀꯣꯝꯄꯥꯛ ꯑꯃ ꯁꯨꯔꯒ ꯄꯤꯖꯒꯦ ꯇꯥꯊꯣꯠꯁꯨ ꯇꯩꯔꯦꯟ ꯄꯨꯡꯐꯩ ꯑꯃ ꯄꯨꯔꯛꯇꯨꯅ ꯊꯔꯣ ꯁꯪꯕꯤꯗ ꯄꯤꯔꯝꯃꯤ ꯊꯔꯣ ꯁꯪꯕꯤ ꯇꯩꯔꯦꯟ ꯃꯅꯥ ꯑꯗꯨ ꯃꯁꯤꯃꯟ ꯃꯌꯥꯗ ꯊꯥꯡꯖꯤꯟꯗꯨꯅ ꯂꯩꯋꯥ ꯁꯣꯜꯂꯕ ꯃꯇꯨꯡ ꯂꯨꯈꯣꯏꯗ фꯗ꯭ꯔꯠ 3ꯂꯛ ꯊꯔꯣ ꯁꯪꯕꯤꯅ ꯀꯜꯂꯒ ꯍꯥꯏꯌꯨ ꯀꯔꯤꯅꯣ ꯅꯪꯅ ꯆꯥꯅꯤꯡꯂꯤꯕꯁꯦ ꯆꯥꯅꯤꯡꯕꯗꯣ ꯄ꯭ꯔꯕꯛ ꯍꯥꯏꯔꯣ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯄ꯭ꯔꯕꯛ ꯍꯥꯏꯌꯨ ꯑꯣꯏꯃ ꯀꯜꯂꯀꯅꯨ ꯍꯤꯡꯁꯥꯕꯤ ꯅꯥꯏꯌꯦ ꯑꯩꯗꯤ ꯀꯔꯤꯁꯨ ꯆꯥꯅꯤꯡꯕ ꯂꯩꯖꯗꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃꯈꯛꯇꯤ ꯂꯩ ꯃꯁꯤꯕꯨ ꯍꯦꯛ ꯄꯤꯔꯕ ꯑꯩ ꯈꯨꯗꯛꯇ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯑꯁꯤꯗꯒꯤ ꯊꯣꯛꯆꯈꯤꯒꯦ ꯊꯔꯣ ꯁꯪꯕꯤ ꯇꯩꯔꯦꯟꯗꯨꯅ ꯑꯃꯨꯛꯀꯁꯨ ꯀꯟꯗꯨꯅ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯂꯤꯁꯦ ꯄ꯭ꯔꯕꯛ ꯍꯥꯏꯌꯨ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯇꯩ ꯅꯠꯇꯦ ꯑꯩꯅ ꯆꯪꯂꯤꯕ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯁꯤꯅꯤ ꯃꯁꯤꯕꯨ ꯂꯥꯂꯇꯣꯟ ꯑꯃꯗ ꯍꯥꯞꯂꯒ ꯊꯣꯡꯒꯥꯏ ꯋꯥꯡꯕꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯑꯩ ꯈꯨꯗꯛꯇ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯒꯦ ꯍꯦꯛ ꯊꯥꯗꯣꯔꯛꯂꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧꯔꯛꯇ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤꯗꯒꯤ ꯁꯨꯛꯊꯣꯛ ꯍꯦꯛ ꯊꯣꯛꯑꯣꯏ ꯅꯣꯏꯅ ꯐꯅ ꯑꯩꯕꯨ ꯇꯥꯜꯂꯕꯁꯨ ꯑꯩꯗꯤ ꯑꯩꯒꯤ ꯑꯄꯥꯝ ꯐꯪꯗ꯭ꯔꯤꯃꯈꯩ ꯁꯨꯛꯆꯠ ꯆꯠꯂꯣꯏ ꯊꯔꯣ ꯁꯪꯕꯤ ꯃꯕꯨꯛꯅꯤꯡꯗꯗꯤ ꯍꯔꯥꯎꯕꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯦꯛ ꯍꯧꯖꯩ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡ ꯑꯗꯨꯗꯗꯤ ꯎꯊꯣꯛꯇ ꯇꯥꯊꯣꯠꯇ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ ꯇꯥꯊꯣꯠ ꯁꯥꯎꯅ ꯏꯁ ꯀꯌꯥꯗ ꯉꯝꯂꯤꯕ ꯊꯋꯥꯏ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯑꯗꯨ ꯆꯥꯒꯦ ꯑꯗꯥ ꯆꯥꯒꯦꯗꯤ ꯍꯥꯏꯗꯦ ꯑꯗꯨꯒ ꯏꯁ ꯁꯅꯥ ꯈꯨꯗꯣꯞ ꯊꯥꯗꯣꯔꯛꯎ ꯀꯥꯏꯅ ꯍꯦ ꯇꯧ
ꯃꯃꯤꯠ ꯊꯧ ꯍꯥꯏ ꯅꯪꯅ ꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯍꯥꯏꯗ꯭ꯔꯤꯉꯩ ꯄꯔꯛ ꯆꯠꯂꯧꯔꯣ ꯑꯩꯗꯤ ꯁꯨꯛꯆꯠ ꯍꯦꯛ ꯆꯠꯂꯣꯏ ꯁꯅꯥ ꯈꯨꯗꯣꯞꯁꯤ ꯂꯧꯗ꯭ꯔꯤ ꯃꯈꯩ ꯑꯩꯗꯤ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯣꯏ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯊꯔꯣ ꯁꯪꯕꯤꯌꯥ ꯅꯪꯕꯨ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯃꯁꯤꯒꯤ ꯂꯝꯀꯤꯠꯄꯤ ꯊꯋꯥꯏꯁꯦ ꯅꯪꯒꯤ ꯇꯩꯔꯦꯟ ꯃꯁꯥꯗꯨꯅ ꯐꯗ꯭ꯔꯠ ꯀꯜꯂꯒ ꯑꯝꯇ ꯇꯥꯂꯣꯏꯃꯤ ꯏꯅꯤꯌꯥ ꯁꯤꯗꯤ ꯑꯩꯅ ꯇꯩꯔꯦꯟꯅ ꯐꯅ ꯀꯜꯂꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ ꯃꯥꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯐꯪꯗ꯭ꯔꯤꯕ ꯃꯈꯩ ꯃꯍꯥꯛ ꯁꯨꯛꯆꯠ ꯆꯠꯂꯔꯣꯏ ꯇꯥꯊꯣꯠ ꯁꯥꯎꯅ ꯊꯔꯣ ꯁꯪꯕꯤꯗꯒꯤ ꯇꯩꯔꯦꯟ ꯃꯁꯥꯗꯨ ꯇꯥꯞ ꯂꯧꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯊꯋꯥꯏ ꯁꯪꯂ ꯃꯄꯨꯔꯣꯏꯕꯁꯤꯗ ꯐꯠ ꯀꯜꯂꯒ ꯆꯠꯀꯦꯔ ꯆꯠꯂꯣꯏꯔ ꯅꯪ ꯆꯠꯀꯦꯔ ꯆꯠꯂꯣꯏꯒꯦꯔꯥ ꯇꯅꯧꯕꯤꯒꯤ ꯊꯋꯥꯏ ꯁꯪꯂꯕ ꯂꯨꯈꯣꯏ ꯐꯤꯖꯤꯡ ꯃꯁꯥꯗꯨ ꯊꯦꯛꯀꯠꯂꯒ ꯐꯅ ꯇꯩꯔꯦꯟꯅ ꯀꯜꯂꯕꯁꯨ ꯑꯩ ꯁꯨꯛꯆꯠ ꯍꯦꯛ ꯆꯠꯂꯣꯏ ꯑꯅꯝ ꯌꯥꯝ ꯀꯜꯂꯦ ꯆꯠꯀꯦꯔ ꯆꯠꯂꯣꯏꯔ ꯅꯪ ꯆꯠꯀꯦꯔ ꯆꯠꯂꯣꯏꯔꯕ ꯆꯠꯂꯣꯏ ꯁꯨꯛꯆꯠ ꯍꯦꯛ ꯆꯠꯂꯣꯏ ꯐꯅ ꯀꯨꯏꯅ ꯑꯗꯨꯝ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯂꯩ ꯀꯣꯟꯅ ꯊꯪꯗ ꯊꯔꯣ ꯁꯪꯕꯤꯅ ꯇꯥꯊꯣꯠꯄꯨ ꯐꯖꯅ ꯊꯦꯝꯂꯕ ꯃꯇꯨꯡ ꯃꯄꯨꯔꯣꯏꯕꯕꯨꯁꯨ ꯀꯟꯅꯤꯡꯕꯅ ꯎꯄꯥꯏ ꯂꯩꯇ ꯇꯥꯊꯣꯠ ꯃꯄꯨꯔꯣꯏꯕꯅ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯊꯥꯗꯣꯛꯄꯗ ꯇꯥꯔꯦ ꯊꯔꯣ ꯁꯪꯕꯤꯅ ꯇꯧꯗꯨꯅ ꯂꯥꯜꯂꯇꯣꯟ ꯑꯃꯗ ꯍꯥꯞꯂꯦ ꯍꯥꯏꯔꯒ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯊꯥꯗꯣꯛꯄ ꯆꯠꯈꯤ ꯊꯔꯣ ꯁꯪꯕꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯂꯥ ꯃꯊꯛꯇ ꯍꯥꯞꯂꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯐꯠ ꯂꯧꯁꯤꯟꯗꯨꯅ ꯐꯤꯔꯩꯗ ꯌꯦꯞꯁꯤꯟꯈꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕꯤ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯒꯨꯜ ꯁꯤꯀꯤ ꯅꯞꯄꯒ ꯌꯥꯎꯗ꯭ꯔꯕꯤ ꯊꯔꯣ ꯁꯪꯕꯤ ꯑꯃꯥꯏꯕꯤ ꯅꯠꯇꯒꯨꯝ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯃꯤꯒꯤ ꯃꯌꯨꯝ ꯏꯪꯈꯣꯜꯗ ꯆꯪꯂꯒ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕꯗ ꯅꯠꯇꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯀꯌꯥ ꯊꯥꯖꯤꯟꯗꯨꯅ ꯁꯦꯜ ꯁꯅꯥ ꯂꯨꯄꯥ ꯀꯌా ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯑꯣꯏꯔꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯅꯨꯄꯥꯅꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯤ ꯈꯨꯜ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯒꯤ ꯍꯔꯥꯎ ꯁꯛꯁꯦꯟ ꯇꯝꯕ ꯍꯧꯒꯗꯕ ꯅꯨꯃꯤꯠꯅꯤ ꯃꯈꯨꯜꯒ ꯑꯣꯏꯔꯤ ꯊꯔꯣ ꯁꯪꯕꯤ ꯃꯥꯁꯨ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯅ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯃꯥꯗ ꯅꯠꯇ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯀꯌꯥꯁꯨ ꯈꯨꯜ ꯑꯃꯃꯝꯗꯒꯤ ꯂꯥꯛꯇꯨꯅ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯎꯔꯔꯦ ꯃꯔꯛꯇꯨꯗ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯊꯒꯣꯏ ꯀꯧꯕꯤ ꯑꯃꯥꯏꯕꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯁꯅꯥꯗ ꯉꯥꯎꯕꯤ ꯑꯣꯏꯔꯨꯕꯅ ꯃꯉꯛꯁꯝꯗꯨꯗ ꯁꯅꯥꯒꯤ ꯃꯔꯩ ꯄꯔꯦꯡ ꯆꯥꯎꯇꯛ ꯇꯧꯕ ꯃꯆꯨꯁꯤ ꯃꯗꯨꯕꯨ ꯎꯕꯗ ꯊꯔꯣ ꯁꯪꯕꯤ ꯃꯥꯗꯤ ꯃꯈꯨꯠ ꯃꯁꯥꯒꯗꯨ ꯃꯔꯦꯡ ꯆꯠꯂꯕꯅꯤ ꯂꯧꯅꯤꯡꯕꯅ ꯊꯔꯣ ꯁꯪꯕꯤ ꯂꯥꯏꯒꯤꯗ ꯆꯦꯡ ꯍꯩꯕꯤ ꯌꯥꯎꯔꯤꯕ ꯊꯒꯣꯏꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯌꯥꯝ ꯃꯨꯟꯅ ꯃꯍꯥꯛꯅ ꯌꯦꯡꯂꯤꯕꯗꯨ ꯑꯇꯩꯗ ꯅꯠꯇꯦ ꯊꯒꯣꯏꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨꯗꯅꯤ ꯃꯍꯥꯛ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯌꯥꯗ ꯄꯣꯞ ꯆꯥꯎꯔꯤꯕ ꯁꯅꯥꯒꯤ ꯃꯔꯩ ꯄꯔꯦꯡꯅꯣ ꯑꯁꯨꯛ ꯆꯥꯎꯕ ꯂꯤꯛꯐꯥꯡ ꯄꯔꯦꯡ ꯑꯁꯤꯅ ꯑꯩꯒꯤ ꯉꯛꯁꯝ ꯑꯁꯤꯗꯒ ꯇꯥꯡꯖꯔꯕꯗꯤ ꯀꯌꯥꯗ ꯐꯖꯔꯒꯗꯕ ꯑꯩꯕꯨ ꯃꯁꯤ ꯄꯥꯝꯗꯤ ꯄꯥꯝꯈ꯭ꯔꯦꯗ ꯑꯩꯅ ꯁꯨꯛ ꯄꯥꯝꯕꯁꯤꯕꯨ ꯑꯩꯅ ꯂꯧꯗꯅ ꯇꯣꯛꯀꯗ꯭ꯔꯥ ꯂꯧꯗꯅ ꯇꯣꯛꯂꯔꯣꯏ ꯑꯩ ꯍꯣꯔꯦꯟꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯂꯣꯏꯔꯒ ꯑꯃꯥꯏꯕꯤ ꯃꯌꯥꯝꯒꯤ ꯆꯥꯛꯂꯦꯟ ꯑꯃꯁꯨ ꯁꯤꯟꯕꯅꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯁꯨ ꯂꯥꯏꯕꯨꯡꯁꯤꯗ ꯑꯃꯥꯏꯕꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯍꯤꯡ ꯌꯥꯔꯦꯛꯂꯒꯦ ꯑꯗꯨꯒ ꯃꯤ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔ ꯃꯇꯝꯗꯨꯗ ꯇꯨꯃꯤꯟꯅ ꯊꯒꯣꯏꯒꯤ ꯃꯉꯛꯁꯝꯁꯤ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯃꯔꯩ ꯄꯔꯦꯡ ꯑꯁꯦ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯂꯒꯦ ꯑꯩꯅ ꯑꯁꯨꯛ ꯄꯥꯝꯂꯤꯕꯁꯤꯕꯨ ꯂꯧꯗꯅ ꯇꯣꯛꯀꯗ꯭ꯔꯣ ꯋꯥꯈꯜꯁꯤ ꯈꯟꯗꯨꯅ ꯊꯔꯣ ꯁꯪꯕꯤ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯃꯤꯠꯇꯨꯃꯗꯤ ꯆꯥꯛ ꯆꯥꯕꯒꯤ ꯅꯃꯥꯗ ꯊꯦꯡꯂꯛꯄ ꯌꯥꯏ ꯑꯗꯨꯅ ꯂꯥꯏꯕꯨꯡꯗ ꯑꯣꯏꯅ ꯂꯦꯛꯂꯒꯦ ꯍꯥꯏꯗꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯝꯂꯒ ꯊꯔꯣ ꯁꯪꯕꯤ ꯂꯥꯏꯕꯨꯡꯗ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯕ ꯂꯥꯛꯂꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯒ ꯑꯃꯥꯏꯕ ꯃꯌꯥꯝ ꯆꯥꯛ ꯆꯥꯔ ꯃꯇꯨꯡ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ ꯊꯔꯣ ꯁꯪꯕꯤ ꯍꯤꯞꯄꯒꯤ ꯋꯥꯅꯤ ꯃꯁꯥꯗꯣ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯖꯗꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯍꯟꯅꯤꯡꯕꯅ ꯃꯁꯥꯗꯣ ꯃꯔꯦꯡ ꯆꯠꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯤ ꯏꯁꯤꯁꯤꯅ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯑꯗꯨꯝ ꯀꯥꯟꯗ ꯊꯔꯣ ꯁꯪꯕꯤ ꯃꯥꯅ ꯍꯤꯞꯈꯤꯕ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯊꯒꯣꯏꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨ ꯇꯞꯅ ꯆꯪꯂꯛꯂꯒ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯊꯒꯣꯏꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯃꯈꯨꯠꯇꯨ ꯊꯤꯡꯖꯤꯜꯂꯛꯂꯒ ꯊꯒꯣꯏꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯃꯔꯩ ꯄꯔꯦꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯝꯅ ꯃꯥꯅ ꯊꯒꯣꯏꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯡꯖꯤꯟꯕ ꯃꯔꯩ ꯂꯧꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯇꯨꯝꯂꯝꯕ ꯊꯒꯣꯏ ꯃꯃꯤꯠ ꯐꯠ ꯄꯥꯡꯂꯛꯇꯨꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯆꯦ ꯊꯔꯣ ꯁꯪꯕꯤ ꯄꯥꯈꯠꯅ ꯃꯤꯍꯨꯟ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯟꯅꯅ ꯂꯂꯠ ꯇꯧꯅ ꯈꯨꯝꯃꯤ ꯀꯩꯁꯨ ꯇꯧꯗꯦꯕꯨ ꯀꯩꯅꯣ ꯍꯧꯖꯤꯛ ꯏꯆꯦꯅ ꯑꯩꯒꯤ ꯉꯛꯇ ꯄꯥꯏꯔꯒ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯂꯧꯊꯣꯛꯀꯦ ꯇꯧꯔꯤꯗꯣ ꯑꯩ ꯈꯪꯉꯝꯃꯣꯏ ꯈꯟꯕ ꯍꯣ ꯀꯅꯥ ꯂꯩꯒꯦ ꯍꯨꯔꯥꯟꯕꯤ ꯐꯥꯔꯦ ꯑꯃꯥꯏꯕꯤ ꯍꯨꯔꯥꯟꯕꯤ ꯐꯥꯔꯦ ꯃꯌꯥꯝ ꯁꯅꯥ ꯍꯨꯔꯥꯟꯕꯤ ꯇꯧꯔꯝꯃꯤꯕ ꯑꯃꯥꯏꯕꯤ ꯐꯥꯔꯦ ꯃꯌꯥꯝ ꯀꯥ ꯊꯪꯅꯕꯗ ꯇꯨꯝꯅꯔꯝꯂꯤ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯑꯗꯨꯝꯅ ꯊꯒꯣꯏꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟ ꯄꯨꯛ ꯍꯧꯒꯠꯅꯗꯨꯅ ꯊꯒꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯅꯔꯝꯃꯤ ꯊꯔꯣ ꯁꯪꯕꯤ ꯄꯥꯈꯠꯄꯅ ꯃꯛꯂꯥꯞ ꯊꯛ ꯅꯤꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯨꯔꯥꯟꯕꯤ ꯀꯩꯅꯣ ꯊꯒꯣꯏ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ
ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯅꯈꯤꯕ ꯇꯥꯔꯦ ꯀꯔꯤꯒꯤ ꯂꯥꯟꯅ ꯈꯟꯕ ꯈꯟꯗꯕ ꯍꯨꯔꯥꯟꯕꯤ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕꯤ ꯊꯣꯡꯖꯜꯗꯒꯤ ꯆꯪꯂꯛꯂꯤꯕ ꯃꯤꯌꯥꯝꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯔꯣ ꯁꯪꯕꯤ ꯃꯥꯗꯤ ꯃꯤꯍꯨꯜ ꯁꯨꯈꯤꯗ꯭ꯔꯤ ꯑꯃꯥꯏꯕꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃꯅ ꯀꯔꯤ ꯇꯧꯔꯦ ꯊꯥꯒꯣꯏ ꯅꯠꯇꯦ ꯀꯔꯤ ꯇꯧꯅꯔꯒꯦ ꯍꯥꯏꯕ ꯊꯔꯣ ꯁꯪꯕꯤ ꯀꯩꯗꯧꯅꯔꯦ ꯏꯃꯥ ꯑꯃꯥꯏꯕꯤ ꯌꯦꯡꯉꯣ ꯏꯆꯦ ꯊꯔꯣ ꯁꯪꯕꯤꯅ ꯃꯤ ꯇꯨꯝꯅꯕꯒꯤ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯑꯩꯒꯤ ꯂꯤꯛ ꯑꯁꯦ ꯉꯛꯁꯝꯗꯒꯤ ꯊꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯌꯥꯝꯁꯤꯡꯗꯨ ꯏꯉꯛ ꯉꯛꯅꯔꯤ ꯊꯔꯣ ꯁꯪꯕꯤ ꯇꯥꯍꯥꯅ ꯅꯠꯇꯦ ꯑꯩ ꯑꯗꯨꯝꯅ ꯇꯧꯈꯤꯗꯦ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯃꯌꯥꯝ ꯊꯥꯒꯣꯏꯅ ꯀꯔꯤ ꯇꯧꯗꯅꯤ ꯃꯌꯥꯝ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯑꯃꯥꯏꯕꯤ ꯍꯨꯔꯥꯟꯕꯤꯁꯤ ꯑꯣꯔꯛꯁꯤ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯗꯤ ꯂꯦꯝꯅ ꯊꯥꯕ ꯍꯧꯅꯗꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯨꯗ ꯀꯨꯝꯍꯩ ꯑꯃꯅꯤ ꯊꯔꯣ ꯁꯪꯕꯤ ꯃꯥꯅ ꯐꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯍꯥꯏꯔꯕꯁꯨ ꯀꯅꯥꯅꯁꯨ ꯊꯥꯖꯈꯤꯗ꯭ꯔꯤ ꯃꯔꯝꯗꯤ ꯑꯍꯤꯡꯗꯨꯗ ꯊꯔꯣ ꯁꯪꯕꯤ ꯃꯥꯅ ꯊꯥꯒꯣꯏꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨꯗ ꯀꯔꯤꯒꯤꯗꯃꯛ ꯆꯪꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯊꯔꯣ ꯁꯪꯕꯤ ꯃꯍꯥꯛ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯤ ꯄꯥꯎꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯅꯤꯟꯐꯨꯡ ꯇꯥꯟꯅꯔꯦ ꯊꯧꯗꯣꯛ ꯊꯣꯛꯂꯕꯅꯤꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯨ ꯇꯨꯝꯕꯒ ꯆꯪꯕ ꯅꯠꯇꯦ ꯃꯍꯩ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯔꯣ ꯁꯪꯕꯤ ꯃꯥꯎ ꯋꯥꯔꯛꯀꯦ ꯆꯩ ꯊꯥꯡꯒꯦ ꯑꯍꯥꯛꯄ ꯆꯩꯔꯥꯛ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯕ ꯍꯨꯞꯆꯤꯜꯂꯛꯏ ꯄꯥꯎꯗꯨ ꯊꯔꯣ ꯁꯪꯕꯤꯒꯤ ꯅꯨꯄꯥꯒ ꯃꯆꯥꯒꯁꯨ ꯇꯥꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯥꯏꯕꯨꯡꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯤ ꯈꯔꯒ ꯂꯣꯏꯅꯅ ꯊꯔꯣ ꯁꯪꯕꯤ ꯃꯥꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯊꯔꯣ ꯁꯪꯕꯤ ꯃꯥꯕꯨ ꯆꯩ ꯊꯥꯡꯂꯤ ꯃꯔꯛꯇꯨꯗ ꯆꯥꯎꯕ ꯃꯥꯁꯨ ꯃꯃꯥꯏ ꯅꯣꯟꯊ ꯇꯨꯃꯤꯟ ꯂꯦꯞꯂꯤ ꯃꯍꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯤ ꯅꯨꯄꯤ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯊꯟꯗ ꯅꯤꯡꯗꯣꯟ ꯄꯣꯝ ꯂꯦꯞꯂꯤ ꯃꯃꯥ ꯍꯥꯏꯗꯨ ꯑꯣꯏꯔꯨꯕꯅ ꯃꯃꯥꯅ ꯐꯅ ꯐꯠꯇꯕ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯝꯂꯕꯁꯨ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯃꯃꯥꯕꯨ ꯐꯨ ꯆꯩ ꯇꯧꯕꯗꯨ ꯁꯪꯕꯥꯅꯕꯤꯗꯤ ꯌꯦꯡꯕ ꯉꯝꯖꯗꯦ ꯈꯣꯏꯁꯥꯎꯅꯔꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯊꯥꯒꯣꯏꯅ ꯃꯁꯝ ꯐꯣꯏꯔꯨꯕꯗꯒꯤ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏ ꯂꯦꯞꯂꯤꯕ ꯊꯔꯣ ꯁꯪꯕꯤꯒꯤ ꯃꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯊꯋꯥꯏ ꯀꯜꯂꯤꯕ ꯅꯪꯅ ꯑꯁꯨꯛ ꯆꯥꯎꯈꯠꯇꯕ ꯊꯧꯕꯁꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯦ ꯅꯨꯄꯤ ꯑꯃꯅ ꯍꯩ ꯆꯥꯎꯕ ꯇꯨꯃꯤꯟ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯥꯏꯕꯤ ꯍꯨꯔꯥꯟꯕꯤ ꯃꯤꯒꯤ ꯁꯅꯥ ꯊꯠꯀꯦ ꯇꯧꯔꯝꯕꯤꯁꯦ ꯅꯪ ꯋꯥꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯋꯥꯔꯨ ꯍꯥꯏꯕ꯭ꯔꯣ ꯑꯃ ꯍꯥꯏꯔꯛꯑꯣ ꯏꯕꯣ ꯅꯪꯁꯨꯅꯤ ꯅꯇꯨꯁꯤꯅ ꯄꯨꯁꯤꯜꯂꯛꯂꯒ ꯐꯝꯖꯥ ꯆꯥꯔꯕꯅꯤꯅ ꯅꯇꯨ ꯍꯨꯔꯥꯟꯕꯤꯁꯤꯅ ꯍꯨꯔꯥꯟꯂꯤ ꯆꯠꯄꯗ ꯊꯤꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯒ ꯑꯗꯥ ꯃꯣꯔꯥ ꯆꯨꯔꯒ ꯍꯤꯡꯒꯗꯧ ꯁꯔꯨꯛ ꯀꯥꯟꯅꯗꯦ ꯍꯨ ꯆꯥꯔꯒꯔ ꯀꯩꯅꯣ ꯁꯤꯖꯈꯣꯠꯅꯦ ꯆꯥꯎꯕ ꯇꯨꯃꯤꯟ ꯂꯩ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗꯦ ꯊꯔꯣ ꯁꯪꯕꯤ ꯃꯤꯌꯥꯝꯅ ꯃꯄꯨꯔꯣꯏꯕꯗ ꯑꯗꯨꯝꯅ ꯎꯁꯤꯠꯇꯅ ꯉꯥꯡꯁꯛ ꯇꯧꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯈꯟꯊꯍꯧꯗ꯭ꯔꯕ ꯊꯧꯑꯣꯡ ꯑꯗꯨꯅꯅꯤ ꯈꯜꯂꯨꯕꯗ ꯃꯁꯥꯗꯨ ꯅꯤꯡꯉꯝꯗꯕꯅ ꯂꯥꯡꯒꯣꯏ ꯆꯠꯂꯤ ꯁꯤꯃꯛꯅ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯃꯤꯌꯥꯝ ꯑꯗꯨꯗ ꯍꯥꯏꯖꯔꯛꯏ ꯇꯤꯟꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯩꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯃꯊꯧ ꯍꯣꯡꯗꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯖꯔꯔꯣꯏ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯅꯨꯄꯤ ꯑꯃꯅ ꯐꯥꯈꯤꯕ ꯏꯁꯩ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯉꯪꯅꯤꯡꯕ ꯐꯥꯎꯕꯅꯤ ꯅꯪꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯀꯔꯝꯅ ꯊꯥꯖꯒꯅꯤ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯅꯈꯣꯏꯁꯦ ꯇꯥꯠꯄꯁꯨ ꯌꯥꯝꯅ ꯍꯩꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯉꯥꯡꯂꯤ ꯁꯛꯂꯤ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯊꯥꯖꯕ ꯉꯝꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯑꯩ ꯁꯤꯒꯨꯝꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛꯁꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯑꯩ ꯃꯤꯌꯥꯝꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ ꯑꯩꯅ ꯍꯥꯏꯖꯕꯁꯤ ꯊꯥꯖꯕꯤꯌꯨ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯈꯨꯔꯨꯝꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯕꯗꯒꯤ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯕꯗꯤ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯥꯎꯕ ꯍꯧꯖꯤꯛꯇꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯄꯦꯜꯂꯕ ꯅꯠꯇ꯭ꯔ ꯅꯪ ꯃꯈꯣꯏ ꯃꯄꯥ ꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯕ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯈꯤꯗ꯭ꯔꯥ ꯊꯔꯣ ꯁꯪꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯃꯈꯣꯏ ꯃꯄꯥ ꯑꯩ ꯂꯥꯜꯂꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯃꯄꯥꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯍꯜꯂꯦ ꯑꯩ ꯂꯥꯜꯂꯦ ꯃꯈꯣꯏ ꯃꯄꯥ ꯆꯥꯎꯕ ꯏꯀꯥꯏꯕ ꯍꯦꯃꯟꯕꯅ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯃꯄꯤ ꯇꯥꯔꯦ ꯁꯪꯕꯥꯅꯕꯤꯁꯨ ꯀꯞꯂꯦ ꯆꯥꯎꯕ ꯇꯞꯅ ꯍꯧꯒꯠꯂꯣ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ ꯍꯧꯒꯠꯂꯣ ꯊꯔꯣ ꯁꯪꯕꯤ ꯉꯛꯅ ꯀꯔꯥꯏꯗ ꯆꯠꯇꯧꯔꯤꯕ ꯈꯪꯗꯦ ꯑꯩꯁꯨ ꯏꯈꯣꯡ ꯑꯁꯤꯅ ꯄꯨ ꯃꯥꯏꯀꯩꯗꯨꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯅꯣꯏꯅ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯔꯕꯁꯨ ꯅꯣꯏ ꯌꯨꯝꯁꯤ ꯂꯩꯍꯧꯔꯣ ꯑꯩꯗꯤ ꯃꯈꯥ ꯇꯥꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯑꯩꯕꯨ ꯌꯦꯡꯂꯒ ꯁꯤꯕꯣꯟ ꯅꯣꯛꯅꯕꯗꯁꯨ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯆꯠꯂꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯏ ꯊꯔꯣ ꯁꯪꯕꯤꯅ ꯃꯈꯣꯏ ꯃꯄꯥ ꯀꯔꯥꯏꯗꯅꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯩꯕꯨ ꯏꯇꯣꯝꯇ ꯊꯝꯕꯤꯔꯝꯒꯅꯣ
ꯁꯪꯕꯥꯅꯕꯤ ꯀꯞꯇꯨꯅ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯩ꯫ "ꯄꯥꯕꯥ, ꯑꯩꯁꯨ ꯂꯥꯛꯀꯦ ꯄꯥꯕꯥ, ꯄꯥꯕꯥ!" ꯊꯔꯣꯁꯪꯕꯤ ꯄꯥꯄꯤꯗꯨ ꯐꯠ-ꯐꯠ ꯇꯩꯊꯣꯛꯂꯒ ꯃꯈꯣꯏꯒꯤ ꯄꯤꯛꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯄꯤꯔꯨꯏꯅ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ "ꯂꯩꯍꯧꯔꯣꯀꯣ, ꯈꯥꯡꯄꯣꯛꯁꯪ ꯅꯪꯗꯤ ꯅꯥꯗꯣꯝꯇꯔ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯅꯪꯁꯨ ꯅꯥꯗꯣꯝ ꯂꯦꯟꯕ ꯇꯥꯔꯦ꯫ ꯏꯔꯥꯜ ꯂꯩꯔꯗꯤ ꯑꯩꯕꯨ ꯈꯥꯡꯄꯣꯛꯁꯪ ꯅꯪꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯕꯨ ꯅꯥꯗꯣꯝ ꯊꯝꯂꯝꯃꯤ ꯍꯥꯏꯅ ꯅꯤꯡꯗꯣꯟꯁꯨ ꯄꯣꯝꯂꯅꯨ꯫ ꯑꯩ ꯆꯠꯂꯦ, ꯑꯩꯈꯣꯏ ꯆꯠꯂꯦ." ꯁꯤꯈꯛ ꯍꯥꯏꯔꯝ ꯊꯔꯣꯁꯪꯕꯤ ꯇꯍꯥꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯁꯥꯕꯨ ꯇꯥꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯊꯔꯣꯁꯪꯕꯤ ꯃꯥꯗ ꯅꯠꯇ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯆꯥ ꯃꯋꯥꯁꯨ ꯑꯋꯥꯕ ꯇꯥꯔꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯩꯕꯁꯨ ꯏꯀꯥꯏꯕꯅ ꯃꯔꯝ ꯑꯣꯏ ꯃꯌꯨꯝ ꯏꯪꯈꯣꯜ ꯌꯣꯟꯊꯣꯛꯂꯝꯗꯨꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯃꯌꯨꯝ ꯍꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯔꯣꯁꯪꯕꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤ ꯊꯧ ꯇꯧꯈꯤꯗ꯭ꯔꯤ꯫ ꯂꯥꯏ ꯊꯥꯖꯤꯟꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯁꯅꯥ ꯂꯨꯄꯥꯁꯨ ꯂꯧꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯀꯅꯥ ꯑꯃꯠꯇꯒꯤ ꯑꯅꯥ ꯂꯥꯌꯦꯡꯁꯨ ꯇꯧꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯕꯨꯁꯨ ꯑꯃꯥꯏꯕꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯃꯄꯨꯟꯁꯤ ꯑꯗꯨ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯤꯡꯊꯣꯜ ꯑꯃꯥꯏꯕꯤ ꯍꯨꯔꯥꯟꯕꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯍꯥꯛꯅ ꯌꯨꯝ ꯐꯅ ꯍꯣꯡꯈꯤꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯩꯀꯥꯏꯗ ꯎꯠꯂꯨꯗ꯭ꯔꯕꯁꯨ ꯃꯤꯡꯊꯣꯜ ꯑꯗꯨꯗꯤ ꯀꯣꯛꯄ ꯉꯝꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯍꯧꯔꯦꯗꯣ꯫ ꯑꯃꯥꯏꯕꯤ ꯍꯨꯔꯥꯟꯕꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕꯁꯨ ꯃꯤꯡꯊꯣꯜ ꯑꯁꯤꯗꯤ ꯀꯣꯛꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟꯗ ꯀꯜꯂꯛꯂꯨꯕ, ꯄꯥꯝꯂꯨꯕ, ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯨꯕꯗꯨꯅ ꯑꯃꯥꯏꯕꯤ ꯊꯔꯣꯁꯪꯕꯤꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯂꯩꯈꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫